ꯃꯌꯥꯝꯕ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯉꯥꯎꯊꯤꯕꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯅꯤꯡꯉꯥꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯠꯁꯤꯟꯅꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯛꯄ ꯃꯥꯜꯂꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯑꯣꯛꯇꯕ ꯅꯨꯄꯥ ꯑꯃꯒꯤ ꯂꯥꯡꯗ ꯊꯨꯔꯕꯒꯨꯝ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯃꯇꯣꯝꯇ ꯀꯞꯂꯤ꯫ ꯀꯔꯤꯅꯣ ꯑꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯦ ꯃꯪꯗꯤ ꯅꯠꯇꯦꯀꯣ? ꯇꯥ ꯄꯥꯝꯃꯦ, ꯑꯩꯒꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯊꯦꯠꯃꯟꯗ꯭ꯔꯣ? ꯑꯩꯁꯤ ꯌꯥꯝ ꯄꯪꯉꯦꯕ꯫ ꯑꯩꯁꯤ ꯌꯥꯝ ꯄꯪꯉꯦ꯫ ꯅꯥꯀꯜꯒꯤ ꯀꯥ ꯑꯃꯗꯅꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯕꯨ ꯆꯦꯜꯂꯤꯕ ꯁꯤꯡꯈꯨꯅ ꯆꯂꯥꯝꯕꯗ, ꯏꯇꯥꯎ, ꯅꯪ ꯇꯣꯛꯄ ꯂꯥꯡꯗ ꯍꯥꯏꯕ ꯄꯥꯎꯔꯧ ꯑꯃ ꯂꯩꯕꯗꯨ ꯅꯪ ꯈꯪꯕ꯭ꯔꯥ? ꯆꯂꯥꯝꯕꯅ, ꯀꯩꯅꯣ ꯏꯇꯥꯎ, ꯇꯣꯛꯄ ꯂꯥꯡꯗ ꯍꯥꯏꯗꯤ? ꯇꯣꯛꯄ ꯍꯥꯏꯗꯤ ꯍꯧꯗꯣꯡ ꯅꯠꯇ꯭ꯔꯣ? ꯍꯧꯗꯣꯡ ꯐꯥꯅꯕ ꯂꯥꯡ ꯁꯦꯝꯁꯦ ꯍꯥꯏꯔꯣ? ꯍꯧꯗꯣꯡ ꯆꯥꯁꯦ ꯍꯥꯏꯔꯣ? ꯀꯔꯤꯅꯣ ꯏꯇꯥꯎ, ꯃꯤꯅ ꯍꯥꯏꯗꯣꯏꯁꯦ ꯀꯔꯤꯅꯣ ꯍꯥꯟꯅ ꯇꯥꯎ ꯌꯥꯗ꯭ꯔꯣ? ꯑꯁꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯁꯦ ꯇꯣꯛꯄ ꯂꯥꯡꯅ ꯊꯨꯔꯕꯅꯤ꯫ ꯀꯔꯤꯅꯣ ꯏꯇꯥꯎ, ꯅꯪꯒ ꯅꯨꯡꯁꯤꯅꯔꯒ ꯆꯦꯜꯂꯛꯄ ꯅꯨꯄꯤꯕꯨ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯔꯦꯕꯣ? ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯅ ꯆꯦꯜꯂꯛꯄ ꯁꯣꯏꯗ ꯑꯣꯏꯔꯝꯗꯥꯏ ꯑꯗꯨꯗꯤ? ꯅꯠꯇꯦ ꯏꯇꯥꯎ, ꯃꯥꯒꯩꯒ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯅꯨꯡꯗꯁꯨ ꯃꯥ ꯅꯨꯄꯥ ꯑꯇꯣꯞꯄ ꯌꯥꯝ ꯀꯣꯏꯔꯝꯃꯤ꯫ ꯏꯇꯥꯎ, ꯑꯩꯁꯨ ꯐꯅ ꯃꯇꯤꯛ ꯆꯥꯏ, ꯑꯗꯨꯕꯨ ꯁꯛꯇꯅꯤ ꯈꯪꯗꯦ, ꯂꯟ ꯊꯨꯝꯗꯅꯤ ꯈꯪꯗꯦ, ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯩꯕꯅꯤ ꯈꯪꯗꯦ, ꯅꯣꯡꯃꯗꯤ ꯑꯩꯉꯣꯟꯗꯒ ꯑꯍꯦꯟꯕ ꯑꯃꯗꯤ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯤ꯫ ꯑꯍꯦꯟꯕ ꯑꯃꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯩꯕꯨ ꯐꯅ ꯅꯨꯡꯁꯤꯔꯝꯕ ꯑꯣꯏꯔꯁꯨ ꯑꯍꯦꯟꯕꯗꯨꯗ ꯑꯗꯨꯝ ꯆꯠꯈꯤ ꯇꯥꯕꯅꯤ꯫ ꯏꯇꯥꯎ, ꯅꯨꯄꯤꯗ ꯉꯥꯛꯇꯁꯨ ꯇꯥꯏꯅꯒꯅꯨ꯫ ꯅꯪꯁꯨ ꯃꯥꯂꯦꯝꯉꯥꯟꯕꯤꯒ ꯃꯔꯤ ꯂꯩꯅ ꯂꯣꯟꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯤꯗꯨꯅꯤ꯫ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯕꯗꯤ ꯅꯪꯅ ꯍꯥꯟꯅ ꯀꯣꯏꯕ ꯅꯠꯇ꯭ꯔꯣ? ꯃꯤꯉꯣꯟꯗ ꯄꯪꯇꯥꯏ ꯇꯥꯏꯁꯤꯟꯕꯁꯨ ꯐꯠꯇꯦ꯫ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯉꯜꯂꯤꯉꯩ ꯅꯨꯄꯤꯁꯦ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯂꯨꯁꯨ ꯀꯣ ꯏꯇꯥꯎ꯫ ꯍꯧꯖꯤꯛ ꯌꯥꯝ ꯃꯝꯕꯁꯨ ꯅꯠꯇ꯭ꯔꯤ꯫ ꯆꯤꯡꯈꯨꯗ ꯁꯥꯎꯔꯞꯅ, ꯃꯥꯂꯦꯝꯒ ꯑꯩꯒꯒꯤ ꯃꯔꯝꯗ ꯅꯪꯅ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯂꯩ ꯏꯇꯥꯎ꯫ ꯍꯧꯖꯤꯛ ꯃꯥꯅ ꯂꯣꯟꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨꯒ ꯑꯩꯒ ꯌꯥꯝ ꯊꯤꯅ ꯃꯨꯛꯅꯈꯤꯕ ꯂꯩꯀꯣ? ꯁꯤꯌꯥ, ꯃꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯒ ꯑꯩꯒ ꯎꯅꯔꯤꯉꯩ ꯈꯠꯅꯔꯤꯉꯩ ꯃꯄꯥ ꯃꯆꯥꯅ ꯑꯩꯉꯣꯟꯗ ꯁꯟꯊꯤ ꯅꯝꯒꯤ ꯇꯧꯈꯤꯕꯒꯤ ꯊꯧꯗꯣꯛꯀ ꯂꯩꯕꯖꯥꯠꯅꯤ꯫ ꯂꯟ ꯊꯨꯝ ꯂꯩꯕꯕꯨꯗꯤ ꯑꯩꯅ ꯍꯦꯜꯂꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯊꯣꯛꯄꯗꯤ ꯀꯔꯤ? ꯃꯥꯒ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕ, ꯑꯩꯉꯣꯟꯗ ꯐꯣꯡꯅ ꯂꯦꯟꯅꯔꯤꯕ ꯃꯄꯦꯜ ꯍꯥꯏꯕ꯭ꯔꯥ ꯄꯥꯃꯦꯜ ꯍꯥꯏꯕ꯭ꯔꯥ ꯅꯨꯄꯥꯗꯨꯅ ꯅꯨꯄꯥ ꯊꯣꯛꯄ ꯍꯦꯜꯂꯦ ꯈꯜꯂꯗꯤ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯅꯨꯄꯥ ꯊꯣꯛꯄ ꯊꯕꯛꯇꯣ ꯎꯠꯄ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩ ꯅꯨꯄꯥ ꯊꯣꯛꯂꯕꯅꯤ꯫ ꯃꯥꯂꯦꯝꯁꯦ ꯑꯩꯅ ꯁꯨꯝꯗꯠꯂꯒ ꯅꯪꯒꯤ ꯌꯨꯝꯗ ꯆꯦꯜꯂꯛꯂꯤꯕꯁꯤꯅꯤ꯫ ꯁꯣꯝꯗ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯁꯤꯡꯈꯨꯒ ꯆꯂꯥꯝꯕꯒꯅ ꯉꯥꯡꯅꯔꯤꯕꯗꯨ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯇꯨꯃꯤꯟꯅ ꯇꯥꯔꯝꯂꯤ꯫ ꯑꯣ, ꯇꯥ ꯁꯤꯡꯈꯨꯒꯤꯁꯤꯗꯤ ꯑꯩꯁꯦ ꯆꯦꯟꯕ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ, ꯃꯇꯥ ꯇꯧꯔꯒ ꯐꯥꯕ ꯑꯣꯏꯔꯝꯂꯦꯗꯅ, ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯉꯣꯟꯗ ꯂꯩꯇꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ꯫ ꯉꯁꯤꯃꯛ ꯌꯨꯝꯗ ꯆꯦꯟꯗꯕ ꯌꯥꯗꯦ ꯑꯩ꯫ ꯇꯥ ꯄꯥꯝꯃꯦ, ꯅꯪ ꯑꯩ ꯑꯃꯨꯛꯇ ꯊꯤꯕꯤꯔꯛꯎꯕ꯫ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯇꯥ ꯄꯥꯝꯃꯦ꯫ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ, ꯂꯥꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯃꯅ ꯇꯥ ꯁꯤꯡꯈꯨꯗ ꯑꯩꯒꯤ ꯑꯁꯣꯟꯕ ꯎꯠꯂꯨꯔꯦ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯥꯅ ꯂꯧꯈ꯭ꯔꯦ ꯇꯥ ꯄꯥꯝꯃꯦ꯫ ꯅꯪꯒ ꯁꯥꯎꯅꯕꯁꯦ ꯃꯥꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈ꯭ꯔꯦ꯫ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯜꯂꯦ ꯇꯥ ꯄꯥꯝꯃꯦ꯫ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯜꯂꯦ꯫ ꯃꯥꯂꯦꯝꯉꯥꯟꯕꯤꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ꯫ ꯑꯁ, ꯑꯩꯁꯨ ꯇꯥ ꯄꯥꯃꯦꯟ ꯃꯁꯥꯗꯤ ꯇꯥꯗꯅ ꯂꯥꯜꯂꯦꯅ ꯄꯪꯀꯞꯇ ꯀꯞꯄꯤ, ꯄꯪꯂꯥꯎꯗ ꯍꯦꯛ ꯂꯥꯎꯏ꯫ ꯀꯥꯟꯅꯗꯦ, ꯀꯞꯇꯣꯏ ꯁꯔꯨꯛ ꯆꯦꯜꯍꯧꯕꯅ ꯐꯗꯧ ꯃꯥꯜꯂꯦ꯫ ꯃꯁꯤꯗꯤ ꯀꯣꯟꯅ ꯀꯞꯄꯁꯨ ꯌꯥꯏ꯫ ꯂꯥꯜꯂꯦ ꯀꯥꯏꯗꯨꯗꯤ ꯇꯥ ꯄꯥꯃꯦꯜꯒꯤ ꯃꯅꯥꯛꯇ ꯀꯞꯄꯒ ꯍꯥꯏꯔꯒꯦ꯫ ꯀꯗꯥꯏ ꯃꯣꯏꯒꯤ ꯊꯣꯛꯐꯝꯗꯣ? ꯀꯅꯥꯅꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯅꯨꯄꯥ ꯑꯃꯃꯨꯛ ꯐꯜꯂꯒ ꯆꯦꯟꯁꯤꯜꯂꯛꯏꯁꯦ? ꯇꯥ ꯄꯥꯃꯦꯜ ꯅꯠꯇ꯭ꯔꯣ ꯃꯁꯤꯕꯣ? ꯉꯁꯤꯗꯒꯤ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯅꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯤꯁꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤ, ꯏꯔꯥꯡ ꯂꯥꯡꯖꯕꯤ, ꯏꯆꯝ ꯆꯝꯖꯕꯤ, ꯃꯉꯥꯎ ꯊꯤꯕꯤ,
ꯏꯟꯈꯠꯂꯛꯂꯤꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅꯤ꯫ ꯃꯥꯒꯤ ꯃꯉꯥꯎ ꯊꯤꯕꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯅ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯀꯌꯥ ꯃꯥꯂꯦꯝꯉꯥꯟꯕꯤꯗ ꯈꯣꯏꯗꯥꯖꯩ꯫ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯈꯛꯇ ꯅꯠꯇꯅ ꯃꯥꯂꯦꯝꯉꯥꯟꯕꯤ ꯊꯦꯡꯅꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯃꯥꯂꯦꯝꯉꯥꯟꯕꯤꯗ ꯉꯥꯎꯅꯩ꯫ ꯃꯥꯂꯦꯝꯉꯥꯟꯕꯤ ꯃꯁꯛ ꯀꯥ ꯍꯦꯟꯅ ꯐꯖꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯤꯁꯨꯝ ꯂꯩꯋꯥ ꯆꯦꯟꯕ ꯃꯥꯏꯊꯣꯡꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯋꯥꯉꯥꯡ ꯁꯉꯥꯡ ꯔꯥꯁꯤ ꯌꯥꯝꯅ ꯌꯥꯎꯏ꯫ ꯃꯥꯒꯤ ꯆꯤꯟꯕꯥꯜ ꯃꯌꯥꯒꯤ ꯁꯝꯕ꯭ꯔꯨꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯔꯥꯁꯤ ꯌꯥꯎꯍꯜꯂꯤ꯫ ꯃꯥꯒꯤ ꯒꯨꯜ ꯑꯗꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯁꯝꯕ꯭ꯔꯨꯒꯤ ꯉꯥꯛꯁꯨ ꯅꯠꯇꯦ, ꯃꯥꯒꯤ ꯃꯉꯥꯎ ꯊꯤꯕꯤ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡꯅꯁꯨꯅꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯃꯒꯨꯜ ꯌꯥꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯉꯥꯟꯕꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯗꯤ ꯄꯥꯃꯦꯜ ꯈꯛꯇꯅꯤ, ꯑꯇꯩꯗꯤ ꯃꯇꯠ ꯉꯥꯛꯇꯅꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯤꯕꯨ ꯄꯥꯃꯦꯜꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒꯦ ꯈꯟꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯅꯣꯡꯃ ꯄꯥꯃꯦꯜꯗꯨ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯈꯨꯜꯗ ꯂꯩꯕ ꯊꯝꯆꯦꯠ ꯌꯥꯝꯅ ꯍꯧꯕ ꯄꯥꯠꯄꯥꯟ ꯑꯃꯗ ꯁꯒꯣꯜ ꯃꯄꯤ ꯃꯆꯥ ꯁꯖꯤꯛ ꯄꯤꯖꯔꯤ꯫ ꯄꯥꯃꯦꯜꯗꯨ ꯃꯥꯒꯤ ꯁꯒꯣꯜ ꯃꯃꯥ ꯃꯆꯥꯗꯨꯗ "ꯉꯧꯕꯤ, ꯏꯍꯦ, ꯉꯧꯕꯤ ꯀꯧꯕ ꯃꯤꯅ ꯇꯥꯔꯒ ꯑꯃꯨꯛꯅꯦ, ꯍꯦ, ꯉꯧꯕꯤꯒꯤ ꯃꯆꯥ ꯑꯉꯥꯡꯕꯤ, ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯀꯟꯅ ꯁꯥꯒꯠꯂꯛꯏ꯫ ꯑꯩ ꯑꯥꯗ ꯑꯥꯗꯒꯤ ꯎ ꯃꯈꯥꯁꯦ ꯁꯤꯗ ꯐꯝꯃꯨꯒꯦ꯫ ꯍꯣꯔꯦꯟ ꯍꯟꯈꯤꯕꯗ ꯊꯝꯆꯦꯠꯁꯨ ꯍꯦꯛꯈꯤꯁꯤ." ꯄꯥꯃꯦꯜꯗꯨ ꯎ ꯃꯈꯣꯡꯗ ꯍꯪꯆꯤꯠ ꯂꯥꯡꯂꯤꯉꯩ ꯑꯔꯥꯞꯄ ꯂꯝꯕꯤ ꯑꯃꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯁꯒꯣꯜ ꯃꯆꯥ ꯑꯃ ꯍꯣꯏꯔꯒ ꯂꯥꯛꯏ꯫ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨ ꯄꯥꯠꯄꯥꯟꯂꯣꯝꯗ ꯆꯪꯈꯤ, ꯑꯗꯨꯒ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯁꯖꯤꯛ ꯆꯥꯍꯜꯂꯒ ꯏꯁꯤꯡꯗ ꯊꯝꯆꯦꯠ ꯂꯥꯝꯂꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯊꯝꯆꯦꯠ ꯂꯥꯝꯂꯤꯉꯩ ꯁꯒꯣꯜ ꯊꯧꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯅꯤ ꯂꯥꯛꯏ, ꯑꯗꯨꯒ ꯄꯥꯃꯦꯜꯒꯤ ꯁꯒꯣꯜꯗꯨ ꯑꯇꯣꯞꯄ ꯁꯒꯣꯜ ꯊꯧꯕꯁꯤꯡꯗꯨꯅ ꯇꯥꯟꯊꯣꯛꯂꯤ꯫ ꯄꯥꯃꯦꯜ ꯕꯤꯡ ꯂꯥꯎꯈ꯭ꯔ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯁꯒꯣꯜ ꯃꯅꯥꯛꯇ ꯆꯪꯂꯒ "ꯀꯔꯤꯅꯣ ꯂꯥꯛꯄ? ꯃꯤꯒꯤ ꯁꯖꯤꯛ ꯆꯥꯔꯤꯕ ꯁꯒꯣꯜꯁꯤ ꯇꯥꯜꯂꯤꯁꯤꯕꯣ? ꯁꯒꯣꯜꯁꯤꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ?" ꯂꯥꯛꯄꯅ "ꯁꯤ, ꯑꯩꯒꯤ ꯂꯝꯄꯥꯛꯁꯤꯗ ꯃꯄꯨꯒ ꯁꯥꯖꯤꯜꯂꯛꯇꯨꯅ ꯇꯧꯔꯤ." "ꯅꯥꯎꯕ, ꯁꯤ ꯂꯝꯄꯥꯛꯁꯤꯕꯨ ꯈꯨꯜꯒꯤꯔꯣ?" "ꯍꯥ?" ꯅꯥꯎꯕꯅ "ꯅꯠꯇꯦꯍꯦ, ꯂꯝꯗ ꯆꯣꯠꯄ ꯅꯣꯏ ꯕꯥꯖꯤꯅ ꯈꯨꯜꯗꯒꯤ ꯃꯨꯟꯕꯅꯤ." ꯂꯥꯛꯄꯗꯨ ꯅꯥꯎꯕꯗ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯄꯥꯃꯦꯜꯅ "ꯂꯥꯛꯄ, ꯂꯝꯄꯥꯛꯁꯤ ꯂꯩꯔꯤꯕ ꯁꯒꯣꯜꯁꯤꯡꯁꯦ ꯏꯇꯣꯝꯇꯩ ꯅꯠꯇꯦ, ꯃꯤꯒꯤ ꯑꯇꯣꯞꯄ ꯁꯒꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯁꯖꯤꯛ ꯆꯥꯔꯤꯕꯁꯤꯅꯤ꯫ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯅꯪꯅ ꯑꯩꯒꯤ ꯁꯒꯣꯜ ꯈꯛꯇꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯜꯂꯤꯕꯁꯦ?" ꯁꯣꯝꯗ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯄꯥꯃꯦꯜꯒ ꯂꯥꯛꯄꯒ ꯈꯟꯅꯔꯤꯕꯗꯨ ꯌꯦꯡꯂꯒ "ꯂꯥꯛꯄꯁꯤꯅ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯤꯗ ꯉꯥꯡꯂꯤ ꯋꯥꯁꯤꯅ? ꯑꯩ ꯆꯪꯉꯒ ꯑꯝꯇ ꯈꯥꯝꯗꯣꯛꯇ ꯌꯥꯔꯣꯏ." ꯃꯥꯂꯦꯝꯉꯥꯟꯕꯤꯅ ꯂꯥꯛꯄꯗ "ꯍꯦ, ꯀꯩꯅꯣ ꯅꯣꯏꯅ ꯃꯤꯒꯤ ꯁꯒꯣꯜꯗꯨꯗ ꯇꯧꯔꯤꯗꯣ? ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯁꯤꯡ ꯂꯥꯛꯄ ꯁꯣꯏꯔꯣꯏ꯫ ꯍꯦꯔꯥ, ꯍꯧꯒꯠꯂꯒ ꯁꯖꯤꯛꯁꯤꯅ ꯐꯗ꯭ꯔꯩ ꯀꯟꯁꯤꯟꯕ." ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯄꯥꯃꯦꯜꯒꯤ ꯃꯅꯥꯛꯇ ꯁꯥꯖꯩ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯏ꯫ "ꯅꯣꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯍꯥ? ꯀꯩꯗꯧꯅꯔꯦ ꯍꯥꯏꯕꯅꯣꯕ? ꯍꯦ ꯄꯥꯈꯪ ꯑꯅꯧꯕ, ꯅꯪꯅ ꯀꯅꯥ? ꯑꯗꯨꯒ ꯅꯣꯏꯅꯤꯅ ꯃꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯁꯤꯅ ꯀꯩꯅꯣ? ꯍꯥ? ꯀꯩꯅꯣꯕ?" ꯂꯥꯛꯄꯅ "ꯍꯩ, ꯀꯣꯛ ꯆꯥꯛꯄ ꯅꯨꯄꯤ, ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ? ꯅꯪ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯁꯤ ꯅꯪ ꯀꯩ ꯈꯪꯒꯦ? ꯍꯥ? ꯅꯪ ꯀꯩ ꯈꯪꯒꯦꯕ?" "ꯍꯦ, ꯈꯪꯕ ꯈꯪꯗꯕ ꯇꯣꯛꯑꯣ꯫ ꯃꯥꯒꯤ ꯁꯒꯣꯜꯁꯤꯅ ꯅꯪꯒꯤ ꯂꯝꯄꯥꯛꯁꯤꯗ ꯃꯊꯤ ꯀꯌꯥꯝ ꯐꯥꯏꯖꯤꯜꯂꯝꯃꯒꯦ? ꯅꯥꯄꯤ ꯀꯌꯥꯝ ꯆꯥꯊꯣꯛꯈ꯭ꯔꯒꯦꯕ? ꯅꯪ ꯁꯥꯖꯩꯁꯤꯅ ꯐꯗ꯭ꯔ ꯀꯟꯁꯤꯜꯂꯧꯔꯥ? ꯍꯥ? ꯀꯟꯁꯤꯜꯂꯧꯔꯣ? ꯁꯣ, ꯅꯣꯏꯅꯤꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯆꯀꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯗꯅ ꯇꯣꯛꯆꯅꯤꯀꯣ." "ꯀꯔꯤꯅꯣ ꯅꯥꯎꯕ, ꯅꯪꯒꯤ ꯃꯤꯠ ꯈꯨꯌꯦꯡꯗꯨꯅ? ꯉꯥꯅꯨ ꯌꯦꯟ ꯍꯨꯔꯥꯜꯂꯨꯕꯒꯤ ꯄꯥꯈꯠꯄ ꯌꯥꯝ ꯃꯥꯜꯂꯤ꯫ ꯊꯨꯅ ꯆꯠꯆꯈꯣꯀꯣ, ꯅꯠꯇ꯭ꯔꯗꯤ ꯁꯤꯗꯅ ꯇꯣꯛꯎꯔꯅꯤ." ꯂꯥꯛꯄꯗꯨ ꯃꯥꯂꯦꯝꯉꯥꯟꯕꯤꯒ ꯃꯥꯟꯅꯕ ꯀꯤꯕꯗꯒꯤ ꯁꯒꯣꯜꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯄꯥꯃꯦꯜꯗꯨ ꯂꯥꯛꯄꯗ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯂꯒ ꯌꯥꯝ ꯐꯥꯎꯕꯩ ꯃꯑꯣꯡꯗ "ꯃꯄꯥꯅ ꯃꯤꯒꯤ ꯈꯨꯜꯒꯤ ꯂꯝꯁꯦ ꯅꯝꯗ ꯂꯧꯁꯤꯜꯂꯒ ꯃꯣꯏꯒꯤꯅꯤ ꯀꯥꯏꯅ ꯅꯪ ꯁꯤꯒꯦ ꯍꯧꯔꯤ." ꯃꯥꯂꯦꯝꯉꯥꯟꯕꯤꯅ "ꯀꯩꯅꯣ, ꯅꯣꯏꯅꯤ ꯈꯪꯅꯕ꯭ꯔꯥ ꯍꯥꯏꯁꯦ?" "ꯈꯪꯅꯩ꯫ ꯃꯣꯏꯒꯤ ꯌꯨꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯩ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯃꯆꯥꯅꯤ꯫ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯂꯩꯕꯅꯤ꯫ ꯁꯤꯒꯤ ꯂꯝꯄꯥꯛꯁꯤꯁꯨ ꯃꯣꯏꯒꯤ ꯂꯝꯗ ꯆꯣꯠꯄ ꯃꯄꯥꯗꯨꯅ ꯃꯨꯜꯂꯒ ꯂꯧꯔꯤꯅꯤ꯫ ꯑꯗꯣ ꯁꯦꯜ ꯄꯥꯏꯕꯅꯤ꯫ ꯈꯨꯜꯒꯤ ꯃꯤ ꯑꯌꯥꯝꯕ ꯃꯄꯥꯒꯤ ꯃꯤꯆꯪ ꯂꯣꯏꯅ ꯆꯪꯈꯤꯕꯅꯤ꯫ ꯑꯗꯣ ꯃꯣꯏꯅ ꯄꯪꯉꯝꯗ ꯉꯝꯕ ꯌꯥꯕ ꯅꯠꯇꯦ ꯏꯆꯥ꯫ ꯁꯤꯗꯧ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ꯫ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯖꯣꯞ ꯌꯥꯟꯊꯠꯅꯔꯗꯤꯕ." ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯄꯥꯃꯦꯜꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ "ꯏꯁ, ꯌꯥꯔꯦ. ꯃꯣꯏ ꯆꯠꯈ꯭ꯔꯀꯥꯟꯗ ꯊꯧꯅꯥꯒ ꯐꯒꯠꯂꯛꯑꯅꯨ ꯑꯃꯨꯛ. ꯑꯩꯅꯒ ꯈꯥꯝꯂꯝꯗ꯭ꯔꯗꯤ ꯂꯥꯛꯄꯅ ꯐꯨꯕꯤꯔꯝꯅꯤ ꯅꯪ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯂꯥꯛꯄꯅ ꯂꯣꯏꯅ ꯐꯨꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯍꯥꯏꯁꯦ? ꯃꯤ ꯐꯨꯕꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ?
ꯋꯥ ꯉꯥꯡꯂꯤꯀꯥꯟ ꯆꯩꯔꯣꯡꯁꯤꯗ ꯆꯣꯞ ꯂꯥꯎꯅ ꯊꯥꯖꯤꯜꯂꯒ ꯂꯣꯏꯔꯦ ꯂꯣꯡꯅ ꯑꯗꯨꯝ ꯇꯥꯈ꯭ꯔꯗꯧꯅꯤ ꯏꯁ ꯃꯤ ꯐꯨꯕꯒ ꯌꯥꯝ ꯍꯩꯔꯦꯗ ꯑꯗꯨꯗꯤ ꯅꯪ ꯑꯩꯅꯅꯦ ꯌꯥꯝ ꯐꯨꯅꯤꯡꯕ ꯃꯤ ꯑꯃ ꯂꯩ ꯃꯥ ꯑꯝꯇ ꯐꯨꯕꯤꯒꯦꯔꯥ ꯀꯩꯒꯤ ꯐꯨꯗꯣꯏꯅꯣ ꯑꯩꯁꯦ ꯐꯨꯗꯠꯄꯤꯒꯦꯅꯦ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯃꯥꯗꯣ ꯑꯩꯒ ꯅꯨꯡꯁꯤꯅꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯒ ꯂꯩꯔꯤꯕꯨ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯏ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯍꯤꯡꯕ ꯌꯥꯝ ꯋꯥꯏ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯋꯥꯏꯕꯨ ꯄꯥꯃꯦꯜꯗꯨ ꯃꯥꯂꯦꯝꯉꯥꯟꯕꯤꯗ ꯌꯦꯡꯂꯒ ꯃꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯋꯥꯈꯜ ꯀꯔꯤ ꯈꯜꯂꯤꯕ ꯃꯥꯅ ꯇꯧꯕ ꯉꯝꯂꯒ ꯅꯪꯗꯤ ꯀꯩꯒꯤ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯕ 이보, ꯑꯩ ꯃꯥ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯃꯥꯒ ꯍꯤꯡꯕ ꯄꯥꯝꯃꯤ 이보. ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯄꯥꯃꯦꯜꯒ ꯃꯥꯂꯦꯝꯉꯥꯟꯕꯤꯒ ꯈꯪꯅꯖꯧ ꯂꯣꯏꯅꯖꯧ ꯇꯝꯕꯤꯕ ꯅꯣꯡꯗꯝꯕꯅ ꯁꯤꯟꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡꯅꯤ. ꯅꯣꯡꯉꯥꯟꯕꯒ ꯄꯥꯃꯦꯜꯗꯨ ꯆꯥꯉꯟ ꯆꯥꯔꯒ ꯃꯥꯒꯤ ꯁꯒꯣꯜ ꯃꯄꯤ ꯃꯆꯥꯗꯨꯗ ꯌꯦꯡꯂꯒ ꯅꯃꯥ ꯅꯆꯥ ꯉꯁꯤꯗꯤ ꯁꯪꯒꯣꯜꯁꯤꯗ ꯑꯗꯨꯝ ꯁꯖꯤꯛ ꯆꯥꯍꯧꯔꯣꯀꯣ. ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯏꯇꯣꯝꯇ ꯑꯃꯨꯛꯇ ꯌꯥꯡꯅ ꯂꯩꯒꯦ. ꯑꯩ ꯏꯇꯣꯝꯇ ꯂꯩꯕ ꯌꯥꯗꯦ. ꯍꯦ ꯉꯧꯕꯤ, ꯏꯟꯗꯣꯝꯆꯥ ꯉꯧꯕꯤ ꯇꯥꯔꯗꯤ ꯑꯩ ꯁꯤꯕ ꯇꯥꯔꯦ. ꯍꯦ ꯑꯉꯥꯡꯕꯤ, ꯅꯪ ꯅꯃꯥꯒ ꯂꯩꯔꯝꯃꯨꯀꯣ. ꯑꯩ ꯄꯥꯠꯂꯣꯝꯗ ꯀꯣꯏꯔꯨꯒꯦ. ꯄꯥꯃꯦꯜꯗꯨ ꯄꯥꯠꯂꯣꯝꯗ ꯂꯥꯛꯄꯗ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯒ ꯂꯝꯕꯤ ꯃꯌꯥꯏꯗ ꯈꯠꯅꯔꯒ ꯂꯩꯕ ꯄꯥꯃꯦꯜꯅ ꯂꯥꯞꯅ ꯎꯏ. ꯄꯥꯃꯦꯜꯗꯨ ꯃꯥꯂꯦꯝꯉꯥꯟꯕꯤꯒ ꯈꯠꯅꯔꯤꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯅ ꯆꯪꯂꯛꯏ. ꯁꯣꯝꯅ ꯃꯥꯂꯦꯝꯉꯥꯟꯕꯤꯅ ꯅꯨꯄꯥꯗꯨꯗ ꯇꯥꯁꯤꯡꯈꯣ, ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯁꯦ ꯁꯦꯝꯗꯣꯛꯀꯦ ꯈꯜꯂꯗꯤ ꯁꯦꯝꯗꯣꯛꯄ ꯂꯥꯏꯅ ꯉꯝꯕꯅꯤ. ꯑꯩꯕꯨ ꯃꯍꯧꯁꯥꯒꯨꯝ ꯈꯠꯄ ꯂꯥꯡꯕ ꯇꯧꯔꯤꯕ꯭ꯔꯥ? ꯅꯪꯅ ꯌꯥꯗꯕ ꯊꯕꯛ ꯑꯩꯅ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛ? ꯆꯤꯡꯈꯨꯅ ꯃꯥꯂꯦꯝꯉꯥꯟꯕꯤꯗ ꯑꯩꯈꯣꯏ ꯏꯕꯥꯅꯤꯗꯤ ꯆꯥꯡꯌꯦꯡ ꯌꯥꯝ ꯇꯧꯅꯗꯥꯏꯅꯦ, ꯌꯥꯝ ꯃꯨꯛꯈꯥꯏꯅꯕꯗꯥꯏꯅꯦ. ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯅꯦ ꯍꯥꯏꯔꯒ ꯈꯨꯗꯛꯇ ꯅꯨꯄꯥ ꯃꯀꯥꯁꯦ ꯁꯠ ꯀꯣꯏꯅꯕ ꯉꯝꯗꯥꯏꯅꯦ. ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯔꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯥꯎꯗꯅ ꯂꯨꯞꯇ ꯂꯩꯌꯨ ꯍꯥꯏꯔꯣ? ꯇꯥꯁꯤꯡꯈꯣ, ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯍꯧꯈ꯭ꯔꯕ ꯀꯨꯏꯔꯕ ꯋꯥꯔꯤꯅꯤ. ꯅꯪ ꯑꯩ ꯃꯔꯤ ꯂꯩꯅꯔꯛꯂꯤꯕꯁꯦ ꯆꯍꯤ ꯑꯃ ꯍꯥꯏꯔꯛꯂꯕꯅꯤ. ꯇꯥꯟꯖꯥꯗꯨꯗ ꯄꯥꯃꯦꯜꯗꯨ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯀꯩꯗꯧꯔꯤꯖꯥ? ꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯀꯅꯥꯅꯣ? ꯑꯗꯨꯒ ꯉꯔꯥꯡ ꯅꯪꯅ ꯋꯥꯔꯤ ꯂꯤꯕ ꯅꯨꯄꯥꯗꯨꯅ ꯀꯔꯝꯕꯅꯣ? ꯆꯤꯡꯈꯨꯗꯨ ꯃꯃꯤꯠꯇꯨ ꯂꯪꯊꯣꯛꯂꯒ ꯃꯥꯂꯦꯝꯉꯥꯟꯕꯤꯗ ꯌꯦꯡꯂꯤ. ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯄꯥꯃꯦꯜꯗ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯒ ꯆꯤꯡꯈꯨꯅ ꯀꯔꯤ? ꯀꯅꯥꯒꯤ ꯋꯥꯔꯤ? ꯀꯔꯝꯕ ꯅꯨꯄꯥꯒꯤ ꯋꯥꯔꯤ? ꯍꯥ? ꯏꯇꯥꯎ ꯑꯅꯧꯕ? ꯑꯗꯨꯒ ꯅꯪꯅ ꯃꯥꯂꯦꯝꯒꯤ ꯀꯌꯥꯁꯨꯕ ꯀꯣꯏꯅꯕ ꯅꯨꯄꯥ? ꯑꯩꯗꯤ ꯏꯆꯜꯁꯤꯒ ꯉꯔꯥꯡꯗ ꯈꯪꯅꯕ ꯅꯨꯄꯥꯅꯤ ꯏꯇꯥꯎ. ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥ ꯉꯥꯡꯕ ꯁꯨꯡꯐꯪ ꯐꯪꯗ꯭ꯔ ꯃꯥꯜꯂꯦ. ꯃꯌꯥꯗꯨ ꯀꯥꯔꯒ ꯄꯥꯃꯦꯜꯗ ꯌꯥꯝ ꯇꯟꯅ ꯌꯦꯡꯂꯤ. ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯄꯥꯃꯦꯜꯗ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯑꯁ, ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯤꯕꯣ? ꯃꯥ ꯂꯥꯛꯑꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯜꯂꯒ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯍꯜꯂꯦ. ꯏꯕꯣꯡ, ꯏꯕꯣꯡ, ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯇꯥꯎ ꯍꯥꯏꯕꯅꯤ. ꯄꯥꯃꯦꯜꯅ ꯏꯆꯜ, ꯅꯪꯕꯨ ꯑꯩꯒ ꯈꯪꯅꯕ ꯅꯠꯇ꯭ꯔꯅꯦ? ꯍꯥ? ꯉꯔꯥꯡ ꯑꯩꯅ ꯃꯤ ꯐꯨꯅꯒꯦ ꯇꯧꯕꯗ ꯅꯪ ꯅꯠꯇ꯭ꯔꯣ ꯈꯥꯝꯗꯣꯛꯄꯗꯣ? ꯆꯤꯡꯈꯨꯗꯤ ꯄꯥꯃꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝꯗ ꯈꯝꯕꯜꯂꯛꯄ ꯑꯃꯨꯛ ꯍꯧꯔꯤ. ꯂꯣꯏꯅꯅ ꯄꯥꯃꯦꯜꯗꯁꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯆꯤꯡꯈꯨꯗꯨ ꯃꯇꯣꯝꯇ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯒꯦ? ꯃꯇꯝ ꯈꯔ ꯃꯥꯂꯦꯝꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯦꯟꯅꯒꯦ ꯇꯧꯔꯨꯕꯁꯤꯗꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯁꯤꯗꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯤꯅ ꯌꯥꯆꯜ ꯂꯥꯛꯈ꯭ꯔꯦꯗꯅ ꯉꯁꯤꯗꯤ. ꯑꯩꯅ ꯍꯧꯖꯤꯛ ꯀꯣꯏꯔꯤ ꯅꯨꯄꯤꯗꯨꯅ ꯊꯤꯔꯤꯕ ꯁꯛꯇꯨꯒ ꯃꯥꯂꯦꯝꯉꯥꯟꯕꯤꯅ ꯐꯖꯔꯤꯕꯁꯤꯒ ꯑꯩꯕꯨ ꯃꯥꯒ ꯑꯅꯝ ꯀꯟꯕ ꯇꯥꯟꯅꯕ꯭ꯔꯕꯨ? ꯏꯇꯥꯎ ꯑꯅꯧꯕ, ꯅꯪ ꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯌꯥꯝ ꯅꯛꯅ ꯂꯣꯏꯅ ꯇꯤꯟꯅꯖꯔꯨꯁꯅꯨꯀꯣ. ꯑꯩꯗ ꯍꯥꯏꯕꯤꯔꯤꯁꯤꯅꯤ, ꯁꯣꯅꯣ ꯆꯨꯕꯅꯤꯀꯣ ꯃꯁꯦ. ꯃꯥꯅ ꯀꯣꯏꯗꯕ ꯅꯨꯄꯥ ꯂꯩꯇꯕꯅꯤꯉꯣ. ꯈꯨꯜꯗꯤ ꯇꯣꯛꯈ꯭ꯔꯣ. ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯆꯥꯝꯃ ꯀꯣꯏꯅꯕ ꯊꯝꯕꯅꯤꯉꯣ ꯃꯥꯗꯤ. ꯄꯥꯃꯦꯜꯗꯨ ꯃꯥꯂꯦꯝꯉꯥꯟꯕꯤꯗ ꯑꯣꯟꯊꯣꯛꯅ ꯉꯛꯅ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯟꯕꯤꯅ ꯌꯦꯟ ꯐꯥꯕ ꯂꯥꯛꯄ ꯃꯤꯗ ꯄꯥꯈꯠꯅ ꯌꯦꯡꯕꯒꯨꯝ ꯌꯦꯡꯉꯤ. ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯋꯥ ꯀꯧꯈꯠꯂꯛꯏ. ꯃꯃꯤꯡ ꯈꯪꯗꯕ ꯏꯕꯨꯡ, ꯃꯥꯅ ꯑꯩꯁꯦ ꯑꯋꯥꯏꯕꯝꯇ ꯅꯠꯇꯦ ꯍꯥꯏꯕ. ꯀꯔꯤꯅꯣ ꯉꯁꯤ ꯅꯣꯏꯅꯤꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ? ꯄꯥꯃꯦꯜ, ꯑꯩꯒꯤ ꯃꯤꯡ ꯄꯥꯃꯦꯜ ꯀꯧꯏ ꯏꯆꯥ. ꯍꯣꯏ ꯏꯕꯨꯡ, ꯑꯗꯣ
ꯃꯥꯅ ꯍꯥꯏꯁꯦ ꯑꯋꯣꯏꯕ ꯑꯝꯇ ꯅꯠꯇꯤꯌꯦ ꯅꯪ ꯃꯥꯅ ꯍꯥꯏꯁꯦ ꯑꯝꯇ ꯊꯥꯖꯕꯤꯒꯅꯨ ꯍꯥꯏꯕ ꯑꯔꯥꯞꯄꯗ ꯈꯨꯜꯒꯤ ꯑꯍꯜ ꯑꯃ ꯃꯀꯣꯛꯇ ꯈꯨꯗꯦꯡ ꯑꯃ ꯄꯨꯔꯒ ꯂꯥꯛꯏ ꯑꯍꯜꯗꯨꯅ ꯄꯨꯔꯤꯕꯗꯨ ꯁꯟꯊꯤꯅꯤ ꯑꯍꯜꯗꯨ ꯁꯟꯊꯤꯗꯨ ꯄꯨꯅ ꯀꯔꯤꯅꯣ ꯇꯧꯅꯔꯤꯕꯁꯤꯗ ꯁꯟꯊꯤꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯕꯒ ꯃꯌꯥꯁꯤꯡꯁꯤꯗ ꯁꯟꯊꯤ ꯆꯥꯈꯣꯝ ꯑꯃꯃꯝ ꯌꯦꯜꯂꯝꯅꯤꯁꯤꯡ ꯑꯁꯤ ꯑꯩꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯅꯨꯄꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯃꯒ ꯍꯦꯛꯇ ꯈꯠꯅ ꯂꯩꯔꯝꯕ ꯉꯁꯤꯒꯤꯁꯤꯗꯤ ꯅꯨꯄꯥ ꯑꯅꯤꯅꯤꯅꯦ ꯃꯥꯅ ꯈꯠꯅꯔꯤꯕꯁꯤꯗꯤ ꯀꯔꯤꯅꯣ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯃꯦꯜ ꯃꯥꯟꯈ꯭ꯔꯦꯗ ꯃꯥꯅꯤꯅꯦ ꯏꯆꯥ ꯅꯨꯄꯥ ꯄꯥꯃꯦꯜꯅꯤꯅꯦ ꯃꯁꯤꯗꯤ ꯑꯩ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ ꯑꯗꯨꯒ ꯊꯨꯅ ꯑꯝꯇ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯕ ꯌꯥꯔꯣꯏ ꯄꯥꯃꯦꯜꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡꯗꯨ ꯑꯍꯟꯖꯥꯎ ꯀꯧꯏ ꯑꯍꯟꯖꯥꯎꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯏ ꯀꯔꯤ ꯇꯧꯔꯤ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯀꯅꯥꯅꯣ ꯑꯗꯨꯒ ꯊꯦꯡꯒꯨ ꯃꯔꯨꯝ ꯄꯨꯕ ꯃꯥꯟꯕ ꯅꯨꯄꯥꯁꯤꯅ ꯀꯅꯥ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨꯗꯤ ꯑꯍꯟꯖꯥꯎꯗꯣ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯄꯗꯨꯗ ꯇꯔꯪ ꯄꯨꯡꯆꯠ ꯆꯠꯈ꯭ꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯇꯨꯃꯤꯟꯅ ꯐꯝꯊꯈ꯭ꯔꯤ ꯋꯥꯁꯨ ꯉꯥꯡꯈꯤꯗ꯭ꯔꯤ ꯄꯥꯃꯦꯜꯅ ꯃꯄꯥꯗ ꯃꯖꯦ ꯃꯁꯤꯒꯤ ꯊꯔꯣꯏ ꯃꯔꯨꯝ ꯄꯨꯕ ꯃꯥꯟꯕ ꯅꯨꯄꯥꯁꯤꯅ ꯂꯩꯁꯥꯕꯤꯁꯦ ꯃꯖꯦ ꯑꯩ ꯃꯁꯤꯒꯤ ꯋꯥꯁꯨ ꯍꯥꯏꯕ ꯇꯜꯂꯦ ꯐꯖꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯂꯥꯕꯗ ꯃꯤꯔꯣꯟꯕ ꯃꯥꯟꯕ ꯃꯁꯤꯅ ꯅꯨꯄꯤ ꯃꯆꯥꯁꯦ ꯅꯝꯖꯥ ꯅꯝꯊꯦꯛꯀꯦ ꯇꯧꯕꯗꯒꯤ ꯅꯪꯅ ꯀꯜꯍꯧꯕ ꯅꯠꯇ꯭ꯔꯣ ꯑꯦꯔꯥ ꯅꯨꯄꯤ ꯑꯉꯥꯡꯗ ꯅꯈꯨꯠ ꯅꯁꯥ ꯗꯨꯛ ꯌꯥꯝꯅ ꯁꯥꯡꯕ ꯅꯪꯗ ꯁꯟꯊꯤꯁꯦ ꯆꯥꯛꯈꯨ ꯑꯃ ꯏꯜꯂꯒꯦꯗ ꯑꯦꯔꯥ ꯆꯤꯡꯈꯨꯗꯨ ꯃꯥꯂꯦꯝꯉꯥꯟꯕꯤꯗ ꯌꯦꯡꯂꯒ ꯀꯞꯄꯛꯏ ꯃꯥꯂꯦꯝꯉꯥꯟꯕꯤ ꯅꯪ ꯋꯥ ꯑꯝꯇ ꯉꯥꯡꯉꯣ ꯃꯁꯤꯒꯤ ꯑꯜꯁꯦ ꯃꯁꯥ ꯌꯥꯝ ꯐꯩ ꯑꯩꯒ ꯐꯨꯅꯕ ꯉꯝꯃꯣꯏ ꯐꯨꯅꯔꯁꯨ ꯃꯄꯥ ꯃꯆꯥ ꯃꯤꯆꯪ ꯆꯪꯂꯒ ꯑꯩ ꯄꯨꯈꯤꯅꯤ ꯅꯪ ꯑꯩꯒꯤ ꯃꯤꯆꯪ ꯑꯝꯇ ꯆꯪꯉꯣ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯆꯤꯡꯈꯨꯅ ꯀꯞꯄꯒ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯃꯇꯦꯡ ꯅꯤꯔꯛꯄꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯇ꯭ꯔꯤ ꯇꯥ ꯆꯤꯡꯈꯨꯁꯦ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛ ꯅꯤꯕ ꯍꯧꯔꯛꯂꯕꯣꯏꯔꯦ ꯑꯩ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯒꯨꯜ ꯈꯪꯉꯦ ꯑꯩꯅ ꯅꯪ ꯑꯃꯨꯛ ꯑꯣꯠꯂꯒ ꯂꯃꯟ ꯈꯨꯝꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯅꯪꯅ ꯅꯨꯄꯤ ꯀꯌꯥ ꯀꯣꯏꯔꯒꯅꯣ ꯑꯩꯉꯣꯟꯗ ꯂꯦꯟꯅꯈꯤꯕꯗꯣ ꯑꯗꯣ ꯑꯩꯗꯤ ꯅꯨꯄꯥ ꯀꯣꯏꯈꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯂꯦꯞꯈ꯭ꯔꯕ ꯅꯠꯇ꯭ꯔꯕ ꯇꯥ ꯆꯤꯡꯈꯨ ꯀꯔꯤꯅꯣ ꯃꯤꯒꯤꯗꯤ ꯃꯄꯥ ꯃꯆꯥ ꯌꯥꯎꯔꯒ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕꯅꯤ ꯑꯗꯣ ꯅꯪꯅ ꯑꯣꯏꯔꯝꯃꯗꯤ ꯅꯋꯥ ꯂꯧꯗꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯨꯒꯦ ꯅꯨꯄꯤꯕꯨ ꯅꯇꯣꯝꯇꯔ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯍꯟꯖꯥꯎꯒ ꯄꯥꯃꯦꯜꯒꯗꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯤ ꯆꯤꯡꯈꯨꯅ ꯀꯞꯂꯒ ꯀꯔꯤ ꯍꯥꯏꯕ ꯃꯥꯜꯂꯦ ꯅꯪꯁꯨ ꯑꯩꯒ ꯁꯥꯎꯅꯔꯒ ꯅꯨꯄꯥꯕꯨ ꯅꯇꯣꯝꯇꯔ ꯍꯥꯏꯔꯤꯗꯨꯗꯤ ꯑꯩꯁꯨ ꯅꯨꯄꯤ ꯀꯣꯏꯔꯨꯔꯦ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯗꯤ ꯑꯗꯨꯅꯤ ꯀꯩꯅꯣ ꯑꯩ ꯍꯧꯖꯤꯛꯁꯨ ꯍꯥꯏꯒꯦ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯠꯅꯔꯕ ꯅꯠꯇ꯭ꯔꯣ ꯈꯠꯅꯔꯤ ꯅꯠꯇ꯭ꯔꯕ ꯉꯁꯥꯏꯈꯩ ꯏꯕꯥꯅꯤ ꯈꯠꯅꯕꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯄꯤꯁꯦ ꯅꯇꯣꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦꯅ ꯌꯥꯝ ꯀꯔꯦꯝꯅꯅ ꯍꯥꯏꯈꯤꯕꯗꯥꯏ ꯑꯗꯨ ꯃꯥꯜꯂꯦ ꯅꯪꯁꯨ ꯅꯨꯄꯥꯕꯨ ꯅꯇꯣꯝꯇꯔꯣꯅ ꯑꯗꯨꯝ ꯍꯥꯏꯗꯨꯗꯤ ꯇꯥ ꯆꯤꯡꯈꯨ ꯑꯩ ꯉꯁꯤꯒꯤ ꯋꯥꯗꯣ ꯑꯗꯨꯒꯤ ꯋꯥꯗꯣ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯗꯦ ꯉꯁꯤꯗꯤ ꯍꯥꯏꯗꯦ ꯅꯍꯥꯟꯗꯩꯁꯨ ꯑꯗꯨꯝ ꯍꯥꯏꯈꯤꯗ꯭ꯔꯦ ꯑꯗꯣ ꯅꯪ ꯃꯃꯥꯡꯗꯗꯤ ꯑꯗꯨꯝ ꯍꯥꯏꯗꯨꯗꯤ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯈꯤꯗꯕ ꯀꯨꯏꯔꯦ ꯑꯗꯣ ꯅꯪꯗꯤ ꯅꯍꯥꯟꯗꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯅꯨꯄꯤꯕꯨ ꯅꯇꯣꯝꯇꯔꯣꯅ ꯑꯗꯨꯝ ꯍꯥꯏꯀꯣ ꯑꯗꯣ ꯑꯩꯅ ꯉꯁꯤꯃꯨꯛ ꯍꯥꯏꯔꯒꯦꯀꯣ ꯅꯨꯄꯥꯕꯨ ꯅꯇꯣꯝꯇꯔꯣ ꯏꯃꯥꯡꯗ ꯃꯄꯥ ꯃꯆꯥ ꯂꯩꯔꯤꯕꯁꯤꯅꯤ ꯄꯥꯃꯦꯜꯗꯨ ꯃꯃꯤꯠ ꯂꯪꯊꯣꯛꯂꯒ ꯃꯥꯂꯦꯝꯗ ꯃꯥꯂꯦꯝ ꯑꯩꯈꯣꯏ ꯕꯥꯖꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯔꯕꯅꯤ ꯀꯔꯤꯅꯣ ꯕꯥꯖꯤ ꯅꯃꯤꯠ ꯅꯅꯥꯒ ꯂꯪꯊꯣꯛꯇꯨꯅ ꯇꯧꯔꯤꯗꯨꯕꯣ ꯑꯍꯟꯖꯥꯎꯅ ꯏꯕꯨꯡꯉꯣ ꯇꯥꯕꯗ ꯑꯣꯟꯊꯣꯛ ꯍꯥꯏꯅꯈꯤꯗ꯭ꯔꯦꯗ ꯋꯥꯗꯣ ꯏꯃꯧꯁꯤꯅ ꯑꯃ ꯍꯥꯏꯔꯤ ꯅꯪꯅ ꯑꯃ ꯈꯜꯂꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯆꯤꯡꯈꯨꯗ ꯍꯥꯏꯐꯦꯠ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯄꯥꯃꯦꯜꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯒꯠꯂꯛꯂꯒ ꯇꯥ ꯆꯤꯡꯈꯨ ꯅꯨꯄꯥꯁꯦ ꯅꯪ ꯈꯛꯇ ꯅꯠꯇꯤꯌꯦ ꯇꯨ ꯑꯩꯒꯤ ꯃꯥꯡꯗ ꯋꯥꯡ ꯆꯥꯎꯅ ꯐꯜꯂꯒ ꯂꯦꯞꯄꯤꯁꯤꯁꯨ ꯅꯨꯄꯥꯅꯤ ꯅꯨꯄꯥꯁꯦ ꯅꯇꯣꯝꯇ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛꯇꯤ ꯈꯪꯉꯅꯤꯀꯣ ꯆꯤꯡꯈꯨꯅ ꯃꯥꯂꯦꯝ ꯏꯕꯥꯅꯤ ꯀꯣꯏꯅꯔꯤꯁꯦ ꯌꯥꯝ ꯀꯨꯏꯗꯤ ꯀꯨꯏꯔꯕꯅꯤꯀꯣ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯤꯁꯤꯗꯤ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯀꯣꯏꯕꯅꯤ ꯑꯍꯟꯖꯥꯎꯗꯨ ꯃꯥꯒꯤ ꯈꯨꯗꯦꯡꯗ ꯌꯥꯎꯕ ꯐꯥꯏꯗꯣꯛꯄꯗ ꯉꯥꯏꯔꯤꯕ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯁꯟꯊꯤꯗꯨ ꯈꯨꯗꯥꯞ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤꯕ ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯉꯥꯡ ꯃꯥ ꯅꯨꯡꯁꯤꯕꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕꯅꯦ ꯀꯒꯥꯏꯗꯅ ꯅꯪ ꯁꯟꯊꯤ ꯑꯁꯥꯕꯁꯤꯅ ꯅꯌꯥꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯏꯕꯨꯡꯉꯣ ꯃꯈ꯭ꯋꯥꯡꯁꯤ ꯆꯞꯄꯨ ꯑꯩ ꯃꯌꯥꯁꯤꯗ ꯁꯟꯊꯤꯁꯤ ꯅꯝꯒꯦ ꯆꯤꯡꯈꯨꯗꯨ ꯀꯞꯄꯒ ꯂꯥꯎꯔꯒ ꯆꯦꯟꯈ꯭ꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯄꯥꯃꯦꯜꯒꯤ ꯃꯄꯥꯒꯤ ꯃꯑꯣꯡꯗꯨꯗ ꯆꯤꯡꯈꯨꯅ ꯂꯥꯎꯔꯒ ꯆꯦꯟꯈꯤꯕꯗꯨꯗ ꯃꯕꯨꯛ ꯄꯥꯏꯔꯒ ꯅꯣꯛꯍꯧꯔꯤ
ꯄꯥꯃꯦꯜꯅ ꯃꯥꯂꯦꯝꯉꯥꯟꯕꯤꯗ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯖꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕ ꯐꯥꯒꯤꯗꯨꯗꯤ ꯇꯥꯕ ꯌꯥꯗ꯭ꯔꯦ ꯄꯥꯃꯦꯜꯅ ꯃꯥꯂꯦꯝꯉꯥꯟꯕꯤꯗ ꯃꯥꯂꯦꯝ ꯁꯟꯊꯤꯁꯦ ꯅꯪꯉꯣꯟꯗꯁꯨ 이ለꯧ라 ꯕꯖꯤ ꯅꯪꯉꯣꯟꯗꯁꯨ ꯁꯟꯊꯤꯁꯤ 인지라 ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯅꯣꯛꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯄꯒ ꯄꯥꯃꯦꯜꯗ ꯃꯃꯤꯠꯇꯨ ꯂꯥꯎꯔꯒ ꯌꯦꯡꯉꯤ ꯑꯍꯜ ꯆꯥꯎꯅ ꯄꯥꯃꯦꯜꯗ ꯁꯥꯎꯅ 이보 ꯅꯪꯁꯨ ꯅꯨꯄꯤ ꯄꯥꯛ ꯐꯪꯈꯤꯔꯣꯏꯕꯣ ꯅꯪꯒꯤ ꯑꯗꯨꯒꯤ ꯐꯥꯒꯤꯗꯨꯅꯗꯤ ꯐꯥꯒꯤꯗ ꯈꯨꯕꯥꯛꯅꯤꯕ ꯀꯧꯏ ꯃꯗꯨ ꯄꯥꯃꯦꯜꯗꯣ ꯅꯣꯛꯐꯦꯠꯀ ꯇꯧꯅ ꯕꯖꯤ ꯃꯥꯂꯦꯝꯁꯤ ꯀꯟꯅ ꯅꯣꯛꯄꯗꯨꯗ ꯃꯕꯨꯛꯁꯤ ꯅꯥꯔꯅꯤꯅ ꯅꯣꯛꯄ ꯂꯦꯞꯍꯟꯕꯅꯤ ꯅꯠꯇ꯭ꯔ ꯃꯥꯂꯦꯝꯉꯥꯟꯕꯤ ꯅꯪ ꯅꯣꯛꯄꯗ ꯄꯨꯛ ꯅꯥꯏ ꯀꯧꯖꯦ ꯃꯥꯂꯦꯝꯗꯨ ꯄꯥꯃꯦꯜꯗ ꯌꯦꯡꯂꯒ ꯃꯃꯥꯏꯗꯨ ꯄꯣꯝꯊꯣꯛꯂꯒ ꯃꯉꯛꯇꯨ ꯅꯣꯝꯂꯤ ꯑꯍꯟ ꯆꯥꯎꯅ 이베ꯝꯃꯗꯤ 이사나 하이고 온통나 ꯊꯨꯅ ꯏꯪꯈ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯄꯥꯃꯦꯜ ꯅꯪꯒꯤ ꯈꯣꯏꯗꯣ ꯉꯥ ꯊꯨꯔꯤꯉꯩ ꯁꯠ ꯆꯤꯡꯈꯠꯂꯧꯀꯣ ꯑꯩ ꯆꯠꯂꯝꯃꯒꯦ ꯌꯥꯔꯗꯤ ꯄꯨꯒꯤ ꯄꯨꯁꯤꯜꯂꯣ ꯉꯁꯤ ꯄꯥꯃꯦꯜꯅ ꯏꯄꯪ ꯄꯪꯅ ꯕꯖꯤꯌꯥ ꯀꯣꯏꯅꯗ꯭ꯔꯁꯨ ꯆꯦꯟꯕ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯍꯟ ꯆꯥꯎꯗꯨ ꯁꯟꯊꯤꯗꯨ ꯈꯨꯗꯥꯞ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯁꯤꯕꯨ ꯏꯪꯒꯤꯠ ꯏꯔꯥꯡ ꯃꯁꯛ ꯈꯪꯗꯕꯁꯤꯕꯨ ꯃꯌꯥꯁꯤ ꯁꯟꯊꯤꯁꯦ ꯅꯪ ꯅꯝꯕ ꯁꯣꯏꯔꯣꯏ ꯅꯪꯅ ꯃꯥꯂꯦꯝꯗꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯂꯒ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯁꯣꯝꯗ ꯁꯤꯡꯈꯨꯗꯨ ꯃꯥꯂꯦꯝꯗ ꯂꯦꯟꯅꯅꯕꯒꯤꯗꯃꯛ ꯂꯣꯟꯅ ꯀꯣꯏꯖꯕ ꯅꯨꯄꯤꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯤꯅ ꯉꯔꯥꯡ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯑꯃꯗꯤ ꯄꯥꯃꯦꯜꯒꯤ ꯃꯄꯥ ꯃꯆꯥꯅ ꯃꯉꯣꯟꯗ ꯀꯤꯍꯜꯂꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯡ ꯃꯥꯒꯤ ꯑꯔꯣꯟꯕ ꯅꯨꯄꯤꯗꯨꯗ ꯄꯦꯟꯗꯅ ꯋꯥꯔꯤ ꯂꯤꯔꯤ ꯅꯨꯄꯤꯗꯨꯁꯨ ꯁꯤꯡꯈꯨꯒꯤ ꯃꯤꯆꯪꯒ ꯆꯪꯂꯤ ꯅꯨꯄꯤꯗꯨꯅ ꯁꯤꯡꯈꯨꯗ ꯑꯗꯨꯗꯤ ꯃꯥ ꯅꯩꯕ ꯌꯥꯔꯦ ꯀꯩꯅꯣ ꯇꯥꯈꯣꯝꯕ ꯁꯤꯡꯈꯨꯅ ꯈꯣꯝꯕꯗꯤ ꯀꯅꯥꯅꯣ ꯂꯩꯔꯥꯡꯇꯣꯟ ꯂꯩꯔꯥꯡꯇꯣꯟꯗꯨ ꯅꯣꯛꯐꯦꯠꯀ ꯇꯧꯅ ꯑꯩꯒ ꯂꯣꯟꯅ ꯀꯣꯏꯅꯕ ꯅꯨꯄꯥꯅꯤ ꯇꯥ ꯁꯤꯡꯈꯨ ꯑꯗꯣ ꯃꯥꯒꯤ ꯃꯤꯡꯗꯣ ꯁꯣꯏꯗꯅ ꯄꯟꯊꯣꯛꯈ꯭ꯔꯦ ꯁꯥꯎꯅꯨ ꯍꯥꯏꯕ ꯇꯥ ꯁꯤꯡꯈꯨ ꯂꯩꯔꯥꯡꯇꯣꯟ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯣꯏꯔꯤꯔꯣ ꯁꯣꯏꯕꯨꯗꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯤ ꯑꯩꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯌꯥꯝ ꯎꯅꯕꯗ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯤꯡ ꯈꯔ ꯀꯧ ꯑꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯒꯤ ꯃꯃꯤꯡ ꯈꯔ ꯄꯜꯂꯨ ꯑꯗꯒꯤ ꯃꯤꯔꯝꯒꯤ ꯃꯃꯤꯡ ꯊꯣꯟꯕꯤ ꯀꯔꯤ ꯃꯃꯤꯡꯅꯕ ꯃꯥꯒꯤꯗꯣ ꯁꯣꯅꯝ ꯆꯅꯨ ꯍꯥꯏꯕ꯭ꯔꯥ ꯏꯄꯥꯜꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯝꯃꯒ ꯋꯥꯔꯤ ꯄꯥꯕꯤꯗꯣ ꯃꯥꯒꯤ ꯃꯃꯤꯡꯒ ꯄꯜꯂꯨꯔꯤ ꯄꯣꯠꯅꯤꯗ ꯌꯥꯝ ꯁꯣꯏꯕ ꯌꯥꯎꯏꯗ ꯑꯩꯒꯤꯗꯁꯨ ꯂꯩꯔꯥꯡꯇꯣꯟꯗꯨ ꯈꯪꯁꯥꯎ ꯁꯥꯎꯏ ꯊꯣꯏꯕꯤ ꯍꯥꯏꯗꯤ ꯀꯅꯥ ꯇꯥꯁꯤꯡꯈꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯊꯋꯥꯏꯀꯦ ꯍꯥꯏꯔꯤꯔꯥ ꯑꯩꯅ ꯍꯧꯖꯤꯛꯇ ꯕꯣꯀꯨꯜꯒꯤ ꯃꯃꯤꯡ ꯑꯃꯨꯛ ꯁꯣꯏꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯑꯩ ꯉꯁꯤꯗꯤ ꯁꯤꯔꯦꯗꯅ ꯁꯤꯡꯈꯨꯗꯨ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯈꯧꯔꯤꯗꯨ ꯀꯟꯅ ꯃꯦꯠꯂꯤ ꯍꯧꯖꯤꯛ ꯂꯩꯔꯥꯡꯇꯣꯟꯁꯨ ꯁꯤꯡꯈꯨꯗ ꯂꯥꯝꯗꯨꯅ ꯀꯤꯟꯅ ꯊꯤꯜꯂꯤ ꯆꯤꯡꯈꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯁꯣꯅꯝ ꯆꯅꯨꯒ ꯇꯤꯟꯅꯕꯤ ꯂꯥꯡꯂꯦꯟꯗꯨꯒꯤ ꯃꯃꯤꯡ ꯁꯣꯏꯔ ꯐꯥꯎ ꯃꯤꯡ ꯄꯟꯕ꯭ꯔꯥ ꯄꯟꯕ꯭ꯔꯕ ꯅꯪ ꯍꯧꯖꯤꯛ ꯅꯈꯧꯔꯤꯗꯣ ꯃꯦꯠꯂꯒ ꯍꯥꯠꯄ ꯇꯥꯔꯗꯤ ꯅꯪ ꯂꯩꯔꯥꯡꯇꯣꯟꯗꯨ ꯃꯈꯣꯡꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯒ ꯁꯤꯡꯈꯨ ꯅꯪ ꯑꯩ ꯍꯥꯠꯇ꯭ꯔꯤꯉꯩ ꯅꯪꯒꯤ ꯅꯥꯀꯜꯗ ꯎꯇꯨꯞ ꯑꯃ ꯇꯥꯔꯤꯗꯣ ꯑꯗꯨ ꯍꯥꯟꯅ ꯑꯝꯇ ꯄꯤꯔꯣ ꯑꯁꯤ ꯄꯤꯔꯣ ꯍꯥꯟꯅ ꯆꯤꯡꯈꯨꯅ ꯀꯔꯤ ꯆꯩꯇꯨꯞ ꯍꯥꯏꯕ ꯍꯣꯏ ꯆꯦꯛ ꯃꯇꯦꯛ ꯑꯃ ꯇꯥꯔꯤꯗꯣ ꯑꯗꯨ ꯑꯣꯏꯁꯨ ꯌꯥꯏ ꯁꯤꯡꯈꯨ ꯑꯗꯨ ꯑꯣꯏꯁꯨ ꯌꯥꯏ ꯍꯣꯏ ꯁꯦ ꯅꯪꯒꯤ ꯆꯩꯇꯨꯞꯁꯦ ꯁꯤꯗ ꯂꯩꯔꯦ ꯇꯨ ꯁꯤꯡꯈꯨꯅ ꯆꯩꯇꯨꯞꯇꯨ ꯂꯩꯔꯥꯡꯇꯣꯟꯗ ꯁꯠ ꯂꯥꯎꯅ ꯄꯤꯁꯤꯜꯂꯤ ꯂꯩꯔꯥꯡꯇꯣꯟꯗꯨ ꯆꯩꯇꯨꯞꯇꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯁꯤꯡꯈꯨꯒꯤ ꯃꯔꯥꯏꯕꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯃꯤ ꯆꯤꯡꯈꯨꯗꯨ ꯃꯔꯥꯏꯕꯛꯇꯨ ꯄꯥꯏꯔꯒ ꯃꯔꯩꯒ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯃꯃꯤꯠꯇꯨ ꯃꯀꯨ ꯃꯥꯅ ꯂꯥꯎꯔꯒ ꯂꯣꯡꯅ ꯇꯥꯏ ꯂꯩꯔꯥꯡꯇꯣꯟꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯂꯩꯍꯧꯔꯣ ꯇꯥ ꯊꯣꯏꯕꯗꯨꯝ ꯎꯅ ꯊꯣꯛꯎꯒꯦ ꯉꯁꯤꯗꯤ ꯃꯉꯣꯟꯗ ꯆꯦꯟꯒꯦ ꯉꯁꯤꯗꯤ ꯆꯦꯟꯒꯦ ꯅꯪ ꯆꯥꯛꯆꯧ ꯅꯪ ꯆꯤꯡꯈꯨꯗꯤ ꯂꯣꯡꯅ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯍꯧꯔꯤ ꯄꯥꯃꯦꯜꯒꯤ ꯌꯨꯝꯗꯅꯤ ꯄꯥꯃꯦꯜꯗꯨ ꯃꯃꯥ ꯃꯟꯖꯨꯔꯤꯒ ꯁꯒꯣꯜ ꯃꯄꯤ ꯃꯆꯥꯗꯨ ꯏꯔꯨꯖꯕꯤꯔꯤ ꯄꯥꯃꯦꯜꯅ ꯏꯃꯥ ꯁꯒꯣꯜꯁꯤ ꯃꯆꯥ ꯁꯨꯃꯨꯛ ꯄꯣꯛꯀꯗꯧꯔꯤ ꯑꯩꯒꯤ ꯁꯒꯣꯜꯁꯦ ꯅꯪ ꯁꯦꯟꯅꯖꯔꯣ ꯅꯪꯒꯤ ꯑꯣꯏꯖꯔꯣꯗꯅ ꯏꯃꯥ 이bungo 상아 loiba mina adumba wa hayedi tawhaideko aduk yamna wana loijaraglaga nupi amagi koinani koinaroisu khangdabi ma thengnaraga nanga sagonari basani se miraiga nupi duna mu kaukthoklamlaga nang handaktinya aingonda kolaga kappa yaroiko nanap natindo aigi bida yam tayau suba yam hainadi ai handakainabadadi nangi sagol sidane kolaga kap aduna sagol se nanga dum sena zoibo kari noi ma aibu
ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯅꯨꯄꯤ ꯀꯥꯏꯅꯔꯒ ꯏꯃꯥꯗ ꯀꯣꯜꯂꯒ ꯀꯧꯈ꯭ꯔꯒꯦ ꯃꯤ ꯅꯨꯄꯤ ꯀꯣꯏꯕ ꯁꯨꯐꯪ ꯐꯪꯗꯕ ꯑꯩꯕꯨ ꯑꯩꯈꯣꯏ ꯏꯃꯥ ꯁꯤꯗꯤꯕ ꯃꯟꯖꯨꯔꯤꯅ ꯁꯥꯎꯔꯞꯅ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯣꯜꯂꯒ ꯀꯞꯈ꯭ꯔꯤꯗꯣ ꯀꯅꯥ ꯀꯥꯏꯅꯕꯒꯤꯅꯣ ꯍꯥ ꯀꯅꯥ ꯀꯥꯏꯅꯕꯒꯤꯅꯣꯏꯕ ꯀꯔꯤꯅꯣ ꯏꯃꯥ ꯑꯗꯨꯗꯤ ꯃꯤ ꯑꯩꯈꯣꯏ ꯉꯧꯕꯅ ꯑꯉꯥꯡꯕꯤ ꯄꯣꯛꯄꯒ ꯁꯪꯒꯣꯝ ꯊꯣꯛꯄꯗꯣ ꯑꯩꯅ ꯁꯨꯝꯃꯒ ꯕꯥꯖꯤꯗ ꯄꯤꯊꯛꯂꯨꯕꯒꯤ ꯕꯥꯖꯤꯅ ꯐꯨꯔꯛꯄꯒꯤ ꯀꯞꯄꯅꯤ ꯀꯩꯅꯣ ꯀꯔꯤ ꯅꯪꯗꯤ ꯁꯒꯣꯜꯗꯒꯤ ꯁꯨꯝꯕ ꯁꯪꯒꯣꯝꯗꯨ ꯅꯄꯥꯗꯗꯤ ꯀꯔꯤꯒꯤ ꯄꯤꯊꯛꯂꯨꯔꯤꯕ ꯀꯔꯤꯅꯣ ꯏꯃꯥ ꯁꯟꯒꯤ ꯁꯪꯒꯣꯝꯁꯨ ꯊꯛꯅꯔꯤꯗꯨꯗꯤ ꯃꯟꯖꯨꯔꯤꯗꯨ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯁꯖꯤꯛ ꯀꯛꯅꯅꯕ ꯊꯥꯡꯒꯣꯜꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯅꯄꯥꯗ ꯄꯤꯊꯛꯇ꯭ꯔꯤꯉꯩ ꯅꯪ ꯍꯥꯟꯅ ꯊꯛꯄꯗꯤ ꯀꯩꯗꯧꯕ ꯍꯥ ꯅꯪꯗ ꯍꯥꯠꯂꯒꯦ ꯍꯦ ꯑꯋꯣꯏꯕ ꯄꯥꯃꯦꯜꯗꯨ ꯃꯃꯤꯠ ꯃꯅꯥ ꯄꯨꯝꯂꯪ ꯂꯪꯈꯠꯈꯩ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯃꯟꯖꯨꯔꯤꯗꯨ ꯊꯣꯡꯒꯥꯜꯗ ꯂꯦꯞꯄꯒ ꯍꯦ ꯅꯪ ꯉꯁꯤꯅꯦ ꯅꯨꯄꯤ ꯄꯨꯁꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯅꯦ ꯌꯨꯝꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏꯀꯣ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯁꯣꯝꯗ ꯑꯍꯟ ꯆꯥꯎꯗꯨ ꯃꯪꯒꯣꯜꯗ ꯂꯦꯞꯄꯒ ꯃꯟꯖꯨꯔꯤꯗ ꯃꯟꯖꯨꯔꯤ ꯍꯦ ꯃꯟꯖꯨꯔꯤ ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯃꯟꯖꯨꯔꯤ ꯃꯟꯖꯨꯔꯤꯅ ꯃꯄꯥ ꯅꯪꯅ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯣ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯀꯟꯅ ꯀꯧꯔꯗꯅ ꯍꯥ ꯅꯠꯇꯦ ꯆꯥꯛꯈꯨꯝꯗ ꯀꯣꯝꯄꯥꯛ ꯊꯝꯂꯝꯕꯗꯨ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏ ꯋꯥꯅꯤ ꯍꯣꯏ ꯏꯟꯁꯥꯡ ꯃꯍꯤ ꯌꯥꯎꯔꯝꯕ ꯀꯣꯝꯄꯥꯛꯇꯨꯔꯣ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯦꯅ ꯊꯛꯇꯣꯛꯈ꯭ꯔꯦ ꯏꯟꯁꯥꯡ ꯃꯍꯤꯅꯦꯅ ꯊꯨꯝ ꯏꯌꯥ ꯌꯥꯈꯩ ꯏꯍꯦ ꯃꯗꯨ ꯏꯟꯁꯥꯡ ꯃꯍꯤ ꯅꯠꯇꯦꯅꯦ ꯑꯩꯅ ꯁꯟꯊꯤ ꯄꯥꯏꯔꯨꯕꯒꯤ ꯈꯨꯠ ꯍꯥꯝꯖꯤꯜꯂꯝꯕꯒꯤ ꯃꯍꯤꯅꯤꯅꯦ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯩꯅ ꯃꯣꯔꯣꯛ ꯃꯈꯣꯡꯗ ꯍꯩꯖꯤꯟꯒꯦꯅ ꯊꯝꯂꯝꯕꯅꯤꯅꯦ ꯁꯣꯝꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯗꯤ ꯃꯟꯖꯨꯔꯤꯗꯨ ꯀꯟꯅ ꯑꯣꯍꯧꯔꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯄꯥꯃꯦꯜꯒ ꯇꯣꯏꯅ ꯂꯣꯏꯅ ꯎꯅꯕꯗꯒꯤ ꯃꯣꯏ ꯑꯅꯤ ꯊꯃꯣꯏ ꯏꯔꯥꯡ ꯍꯧꯅꯔꯤ ꯄꯥꯈꯪ ꯂꯩꯁꯥꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯝꯅ ꯇꯤꯟꯅꯕ ꯉꯝꯒꯅꯤ ꯃꯣꯏ ꯑꯅꯤ ꯑꯃꯒ ꯑꯃꯒ ꯊꯃꯣꯏ ꯃꯊꯦꯜ ꯂꯥꯟꯊꯣꯛꯅꯅꯤꯡꯕ ꯈꯥꯡꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯄꯥꯠꯄꯥꯟꯗ ꯄꯥꯃꯦꯜ ꯂꯥꯛꯄ ꯉꯥꯏꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯄꯥꯃꯦꯜꯅ ꯍꯦꯛ ꯍꯦꯛ ꯂꯥꯛꯄ ꯂꯝꯕꯤꯗꯨꯗ ꯌꯦꯡꯂꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯇꯨꯁꯟꯈ꯭ꯔꯖꯥꯠꯅꯣ ꯑꯉꯥꯎꯕ ꯄꯥꯈꯪꯗꯨꯕꯣ ꯉꯁꯤꯗꯤ ꯏꯕꯣꯛ ꯅꯪ ꯑꯩꯅ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯔꯗꯧꯅꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯄꯥꯃꯦꯜ ꯂꯥꯛꯄ ꯉꯥꯏꯔꯝꯕꯗꯒꯤ ꯑꯥꯗ ꯂꯥꯛꯏꯁꯤ ꯇꯥ ꯄꯥꯃꯦꯜ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯉꯁꯤꯗꯤ ꯈꯨꯗꯩꯒꯤ ꯃꯍꯨꯠ ꯐꯩꯖꯣꯝ ꯈꯣꯏꯅ ꯁꯦꯠꯂꯒ ꯂꯥꯛꯏ ꯉꯁꯤꯗꯤ ꯑꯩ ꯅꯪ ꯅꯨꯡꯁꯤꯌꯦꯅ ꯍꯦꯛꯇ ꯍꯥꯏꯔꯗꯕꯅꯤ ꯄꯥꯈꯪ ꯅꯪ ꯍꯦꯛ ꯇꯥꯕꯗ ꯇꯨꯒ ꯆꯨꯡꯒꯗꯕ ꯈꯣꯟꯖꯦꯜ ꯀꯥꯁꯦ ꯔꯁꯤ ꯌꯥꯝ ꯂꯩꯍꯟꯒꯦ ꯇꯨ ꯆꯨꯡꯍꯟꯒꯦꯕ ꯍꯣ ꯄꯥꯈꯪ ꯑꯉꯥꯎꯕ ꯏꯍꯦ ꯌꯧꯔꯛꯀꯗꯕ ꯁꯋꯥꯠꯂꯤꯁꯤꯗ ꯑꯩꯁꯨꯕ ꯑꯁ ꯃꯤꯍꯨꯟꯁꯦ ꯀꯩꯅꯣꯝꯇꯧꯅ ꯆꯣꯡꯉꯤ ꯉꯁꯤꯗꯤ ꯅꯨꯄꯥ ꯆꯥꯝꯃ ꯍꯦꯟꯅ ꯀꯣꯏꯔꯛꯄꯗ ꯅꯣꯡꯃꯇ ꯁꯨꯃꯥꯏꯅ ꯃꯤꯍꯨꯟ ꯆꯣꯡꯗꯦ ꯄꯥꯃꯦꯜꯗꯨ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗ ꯄꯥꯠ ꯃꯌꯥꯏꯗ ꯅꯨꯄꯥ ꯑꯅꯤ ꯊꯝꯕꯥꯜ ꯃꯔꯛꯇ ꯆꯠꯄ ꯎꯏ ꯄꯥꯃꯦꯜꯗꯨ ꯅꯨꯄꯥ ꯑꯅꯤꯗꯨ ꯌꯦꯡꯂꯒ ꯀꯅꯥ ꯀꯅꯥꯅꯣ ꯃꯀꯣꯛꯁꯤꯗ ꯊꯝꯅꯥ ꯑꯃꯃꯝ ꯀꯨꯞꯁꯤꯜꯂꯒ ꯊꯝꯆꯦꯠ ꯍꯦꯛꯁꯤꯅ ꯑꯩꯕꯨ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯑꯃꯅꯤꯗꯤ ꯍꯦꯟꯁꯤꯔꯥ ꯏꯔꯥ ꯅꯨꯄꯤꯗ ꯅꯨꯡꯁꯤ ꯍꯥꯏꯕꯕꯨ ꯊꯝꯆꯦꯠ ꯄꯤꯔꯒ ꯍꯥꯏꯌꯦꯕ꯭ꯔꯥ ꯃꯅꯥꯛꯇ ꯗꯣꯛ ꯐꯝꯖꯤꯜꯂꯒ ꯃꯈꯨꯠꯇꯣ ꯗꯣꯛ ꯄꯥꯏꯁꯤꯜꯂꯒ ꯃꯥꯂꯦꯝꯉꯥꯟꯕꯤ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯋꯥ ꯂꯣꯏꯔꯅꯤ ꯁꯤꯅꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯁꯦꯜ ꯇꯤꯡꯍꯟꯗꯕ ꯑꯆꯥꯄꯣꯠ ꯂꯩꯅꯗꯕ ꯍꯥꯏꯁꯦ ꯄꯥꯃꯦꯜꯗꯨ ꯃꯥꯂꯦꯝꯉꯥꯟꯕꯤꯗ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯁꯦꯝꯂꯒ ꯑꯣ ꯑꯩꯒ ꯀꯣꯏꯅꯗ꯭ꯔꯤꯕꯤ ꯏꯁꯥ ꯅꯪ ꯅꯨꯡꯁꯤꯕꯤ ꯈꯝꯕꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯄꯥꯈꯪꯉꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯣꯏꯔꯦꯗꯣ ꯐꯖꯕꯤ ꯅꯪꯗꯤ ꯐꯔꯦ ꯅꯣꯡꯃꯥꯟꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕꯗꯨꯒ ꯁꯥꯎꯅꯔꯤꯉꯩ ꯉꯁꯤ ꯍꯦꯛꯇ ꯆꯦꯜꯂꯁꯤ ꯍꯥꯏꯔꯒꯦ ꯅꯨꯡꯁꯤ ꯍꯥꯟꯅ ꯐꯣꯡꯗꯣꯛꯇꯅ ꯆꯦꯜꯂꯁꯤ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯨꯔꯗꯤ ꯆꯣꯛꯅꯕ ꯇꯥꯔꯦ ꯑꯃꯨꯛ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨꯁꯨ ꯃꯈꯅꯥꯎꯗꯨ ꯀꯟꯅ ꯐꯦꯡꯂꯤ ꯄꯥꯃꯦꯜꯁꯨ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯠꯌꯥꯏꯗ ꯃꯀꯣꯛꯇ ꯊꯝꯅꯥ ꯀꯨꯞꯂꯒ ꯂꯣꯠꯂꯤꯕ ꯑꯅꯤꯗꯨ ꯆꯤꯡꯈꯨꯒ ꯆꯂꯥꯝꯕꯒ ꯑꯣꯏꯔꯝꯃꯤ ꯆꯤꯡꯈꯨꯗꯨ ꯃꯀꯣꯛꯇ ꯀꯨꯞꯂꯤꯕ ꯊꯝꯅꯥꯗꯨ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯑꯣ ꯄꯠꯄꯥꯟꯁꯤ ꯅꯣꯏ ꯑꯅꯤ ꯎꯅꯐꯝꯗꯨ ꯉꯥꯏꯔꯦꯅꯦ ꯉꯁꯤꯒ ꯅꯨꯃꯤꯠ 8 ꯁꯨꯔꯕꯅꯤ ꯑꯩꯅ ꯃꯥꯂꯦꯝꯉꯥꯟꯕꯤ ꯂꯨꯃꯩꯁꯦ ꯃꯤꯀꯨꯞ ꯑꯃ ꯍꯦꯛ ꯐꯪꯕꯒ ꯅꯪ ꯑꯩꯅ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯆꯦꯜꯂꯗꯧꯅꯤ ꯈꯪꯉꯣ ꯑꯩꯌꯥ ꯏꯇꯥꯎ ꯆꯂꯥꯝꯕ ꯑꯩꯒꯤ ꯈꯨꯗꯤ ꯇꯥꯍꯧꯔ ꯃꯥꯜꯂꯦ ꯅꯪꯕꯨ ꯊꯝꯕꯥꯜ ꯃꯈꯣꯡꯅ ꯈꯦꯠꯄꯗ ꯂꯣꯏꯔꯦꯅꯦ ꯑꯩꯕꯨ ꯈꯣꯡꯁꯦ ꯑꯩ ꯀꯨꯏꯅꯒ ꯂꯩꯕ ꯉꯝꯃꯔꯣꯏ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯈꯨꯗꯩ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯈꯨꯗꯩꯗꯣ ꯑꯁ꯭ꯋꯥꯏꯗꯒ ꯄꯟꯕ꯭ꯔꯅ ꯑꯝꯇ ꯌꯦꯡꯁꯤꯜꯂꯥꯎ ꯏꯇꯥꯎ ꯆꯂꯥꯝꯕꯅ ꯑꯗꯨꯗꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯁꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯐꯥꯗꯣꯏꯕ ꯏꯇꯥꯎ
ꯐꯤ ꯁꯦꯠꯂꯒ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯐꯥꯔꯒ ꯂꯧꯔꯤꯁꯤ ꯀꯩꯗꯧꯕꯒꯦ? ꯆꯤꯡꯈꯨꯒ ꯆꯂꯥꯝꯕꯒꯗꯨ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯥꯂꯦꯝꯉꯥꯟꯕꯤꯒ ꯄꯥꯃꯦꯜꯒꯗꯨ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯛꯅꯕ ꯉꯝꯅꯗꯅ ꯉꯁꯤ ꯅꯣꯡꯃꯁꯤꯃ ꯅꯥꯄꯤ ꯁꯪꯕꯥꯏ ꯑꯃ ꯐꯣꯏꯃꯤꯟꯅꯔꯒ ꯃꯣꯏ ꯑꯅꯤꯒꯤ ꯉꯁꯤꯒꯤ ꯄꯠꯄꯥꯟꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯄꯥꯃꯦꯜꯗꯨ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯆꯦꯟꯕ ꯇꯨꯔꯦꯜ ꯃꯆꯥꯗꯨꯗ ꯃꯃꯥꯅ ꯊꯥꯔꯝꯕꯤ ꯏꯟꯗꯨ ꯆꯤꯡꯒꯗꯕꯒꯤ ꯐꯝꯂꯤ꯫ ꯑꯗꯨꯒ ꯏꯟꯗꯤ ꯁꯣꯟꯗꯕꯤꯗ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯋꯥꯈꯜꯗ ꯎꯡꯂꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯤꯁꯤꯕꯨ ꯃꯥꯒꯤ ꯉꯥ ꯃꯔꯨꯝ ꯄꯨꯕ ꯃꯥꯟꯕ ꯅꯨꯄꯥꯗꯨꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯈ꯭ꯔꯖꯥꯠꯂꯥ? ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯇꯧꯕꯒ ꯃꯆꯤꯟꯗꯣ ꯍꯦꯛꯇ ꯀꯥꯡꯊꯣꯔꯛꯄ, ꯑꯗꯨꯒ ꯇꯥ ꯄꯥꯃꯦꯜꯅ ꯍꯦꯛꯇ ꯀꯧꯁꯤꯜꯂꯛꯄ꯫ ꯃꯥꯒꯤꯗꯨꯕꯨ ꯌꯦꯔꯨꯝ ꯑꯣꯟꯗꯕ ꯃꯥꯟꯕꯗꯨꯒ ꯀꯣꯏꯅꯔꯦ ꯀꯥꯏꯅꯒ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯖꯥꯠꯂꯥ? ꯍꯥꯏꯗꯤ ꯃꯣꯏ ꯑꯅꯤ ꯀꯥꯏꯅꯕꯃꯛꯁꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯁꯣꯝꯗ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯃꯇꯣꯝꯇ ꯆꯥꯛ ꯄꯨꯈꯝꯗꯨ ꯃꯃꯥꯡꯗ ꯊꯝꯂꯒ ꯆꯥꯛꯇꯤ ꯆꯥꯗꯕꯤ ꯄꯥꯃꯦꯜꯒꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯄꯤꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯇꯩꯊꯣꯛꯂꯤ꯫ ꯇꯥ ꯄꯥꯃꯦꯜꯅ ꯈꯜꯂꯝꯒꯗꯕ ꯋꯥꯈꯜ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯉꯁꯤꯗꯤ꯫ ꯃꯥꯅ ꯈꯜꯂꯤꯗꯣ ꯑꯩꯁꯦ ꯆꯤꯡꯈꯨꯒ ꯀꯣꯏꯅꯔꯝꯕꯒꯤ ꯑꯩꯁꯦ ꯃꯥꯅ ꯀꯩꯅꯣ ꯑꯣꯏꯅ ꯁꯨꯝ ꯈꯜꯂꯛꯄ ꯃꯥꯜꯂꯦ꯫ ꯁꯨꯝ ꯂꯩꯗꯅ ꯍꯪꯒꯣꯏꯔꯛꯄꯗꯣ꯫ ꯍꯥꯏꯗꯤ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯁꯨ ꯃꯥꯒꯤ ꯄꯣꯛꯂꯥꯎꯕꯤ ꯃꯥꯟꯕ ꯃꯆꯤꯟꯕꯥꯗꯣ ꯍꯦꯛꯇ ꯀꯥꯡꯈꯠꯂꯛꯄ꯫ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯈꯟꯕ ꯉꯝꯍꯟꯗꯦꯕ꯫ ꯃꯤꯅ ꯋꯥ ꯍꯥꯏꯔꯝꯗꯥꯏꯗ ꯋꯥ ꯃꯔꯛ ꯊꯜꯂꯛꯑꯦꯕ꯫ ꯑꯩꯒꯤ ꯋꯥꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯅꯦ ꯃꯥꯒꯤꯗꯣ꯫ ꯈꯪꯗꯦ ꯑꯩꯁꯨ ꯑꯩꯅ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯆꯨꯝꯂꯤꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕ꯫ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯕꯗ ꯃꯥꯒꯤ ꯆꯞ ꯆꯥꯕꯤ ꯋꯥꯈꯜ ꯑꯃꯗꯤ ꯈꯪꯉꯅꯤ꯫ ꯑꯁ ꯆꯥꯛꯀ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦꯗ, ꯑꯩ ꯇꯨꯝꯃꯨꯔꯒꯦ꯫ ꯄꯥꯃꯦꯜꯁꯨ ꯃꯇꯣꯝꯇ ꯍꯌꯦꯡꯗꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯗ ꯅꯪ ꯆꯤꯡꯈꯨꯒ ꯍꯟꯖꯤꯟꯅꯔꯕꯅ ꯍꯦꯛꯇ ꯍꯪꯂꯒꯦ꯫ ꯃꯥꯒ ꯍꯟꯖꯤꯟꯅꯔꯦ ꯍꯥꯏꯔꯒꯅ ꯑꯩ ꯀꯩꯝꯇ ꯌꯦꯠꯂꯔꯣꯏꯒꯦ꯫ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯋꯥꯕꯒꯨꯝ ꯇꯧꯏ꯫ ꯄꯥꯃꯦꯜꯁꯨ ꯃꯌꯨꯝꯗ ꯇꯨꯃꯤꯟꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯄꯥꯃꯦꯜ ꯑꯃꯗꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯁꯤꯗ ꯑꯏꯕꯅ ꯇꯥꯛꯅꯤꯡꯂꯤꯕꯁꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯠꯌꯦꯡ ꯑꯃꯅ ꯃꯤꯠꯆꯥꯟꯅꯕꯗ ꯅꯨꯡꯁꯤꯅꯈꯤꯕꯁꯨ ꯉꯝꯃꯤ, ꯑꯗꯨꯒ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯃꯇꯝꯗ ꯃꯤꯀꯨꯞ ꯑꯃꯗ ꯐꯣꯡꯗꯣꯛꯅꯍꯧꯗꯕꯗ ꯃꯗꯨꯒꯤ ꯐꯖꯔꯕ ꯈꯨꯗꯣꯡꯆꯥꯕꯗꯨꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯡꯈꯤꯅꯤ꯫ ꯈꯨꯗꯣꯡꯆꯥꯕ ꯑꯅꯤꯔꯛ ꯐꯪꯕ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯕꯛ ꯐꯕ ꯐꯕꯤ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯑꯅꯤꯒꯤ ꯋꯥꯅꯤ꯫ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯍꯧꯗꯕ ꯍꯥꯏꯕꯁꯤꯅ ꯊꯥꯖꯕ ꯈꯔꯗꯁꯨ ꯃꯥꯡꯅꯈꯤꯅꯤ, ꯂꯥꯟꯅ ꯋꯥꯔꯧꯅꯈꯤꯅꯤ꯫ ꯃꯁꯤꯅꯤ ꯉꯁꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯑꯃꯗꯤ ꯄꯥꯃꯦꯜ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯑꯣꯏꯔꯛꯄ ꯐꯠꯇꯕ ꯃꯔꯤ, ꯊꯥꯖꯕ ꯃꯥꯡꯅꯔꯛꯄꯒꯤ ꯊꯧꯗꯣꯛ ꯑꯆꯧꯕ ꯑꯃ꯫ ꯃꯔꯝ ꯑꯁꯤꯅ ꯑꯏꯕꯅ ꯋꯥꯔꯤꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯍꯥꯏꯖꯔꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯈꯨꯗꯣꯡꯆꯥꯕ ꯃꯥꯡꯍꯜꯂꯣꯏꯁꯤ, ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯕ ꯍꯦꯛꯇ ꯍꯥꯏꯍꯧꯔꯁꯤ꯫ ꯌꯥꯔꯛꯂꯣꯏ ꯈꯜꯂꯤꯉꯩ ꯏꯀꯥꯏꯔꯤꯉꯩ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯍꯩꯕ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯤꯅ ꯍꯟꯖꯈꯤꯁꯅꯤ꯫ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯄꯥꯃꯦꯜꯗꯨ ꯉꯔꯥꯡ ꯃꯥꯂꯦꯝꯉꯥꯟꯕꯤꯒ ꯐꯝꯃꯤꯟꯅꯔꯝꯕ ꯄꯠꯄꯥꯟꯗꯨꯗ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯤ ꯆꯤꯡꯈꯨꯒ ꯐꯝꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯆꯤꯡꯈꯨꯒ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯃꯦꯜꯒꯤ ꯊꯃꯣꯏꯗꯨ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨꯒꯨꯝ ꯂꯩꯃꯥꯏꯗ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏ꯫ ꯄꯥꯃꯦꯜ ꯃꯤꯠ ꯑꯅꯤꯒꯤ ꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯡꯊꯔꯛꯏ꯫ ꯄꯥꯃꯦꯜꯗꯨ ꯈꯣꯟꯖꯦꯜ ꯊꯛ ꯊꯛ ꯅꯤꯛꯅ ꯀꯅꯥꯅ ꯀꯧꯗꯅ ꯑꯩꯅ ꯃꯐꯝꯁꯤ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯒꯤ ꯃꯤꯠꯅ ꯌꯦꯡꯕ ꯉꯝꯂꯣꯏꯗꯕ ꯊꯧꯗꯣꯛ ꯌꯦꯡꯍꯟꯅꯅꯕ ꯄꯥꯠꯀ ꯂꯩꯔꯦꯝꯕꯤ ꯅꯪꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯊꯑꯣꯏꯅ ꯀꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯤꯉꯝꯍꯧꯗ꯭ꯔꯕ ꯊꯃꯣꯏꯁꯤꯕꯨ ꯋꯥꯔꯛꯂꯤꯕ꯭ꯔꯥ ꯅꯪꯅ? ꯄꯥꯃꯦꯜꯗꯨ ꯃꯥꯂꯦꯝꯉꯥꯟꯕꯤꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯑꯁꯣꯟꯕ ꯊꯃꯣꯏꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯍꯦꯟꯕꯅꯤꯀꯣ ꯃꯥꯂꯦꯝ꯫ ꯁꯣꯜꯂꯕꯁꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩꯗꯤ ꯅꯪꯕꯨ ꯀꯧꯕꯁꯨ ꯉꯝꯗ꯭ꯔꯦ, ꯅꯅꯥꯛꯇ ꯃꯍꯧꯁꯥꯒꯨꯝ ꯆꯪꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯥꯂꯦꯝꯉꯥꯟꯕꯤ, ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯣ, ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯞꯂꯤ꯫ ꯁꯣꯝꯗ ꯆꯤꯡꯈꯨꯗꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯆꯤꯡꯈꯨꯅ ꯃꯥꯂꯦꯝꯉꯥꯟꯕꯤꯗ ꯃꯥꯁꯨ ꯅꯪꯒꯩꯒꯒꯤ ꯋꯥꯔꯤ ꯈꯔ ꯑꯇꯣꯞꯄꯗꯒꯤ ꯇꯥꯔꯨꯔꯕ ꯖꯥꯠꯂꯥ? ꯇꯥꯕꯨꯗꯤ ꯇꯥꯔꯝꯃꯅꯤ, ꯍꯥꯏꯗꯤ ꯆꯍꯤ ꯑꯃ ꯅꯨꯡꯁꯤꯅꯔꯛꯂ ꯃꯔꯤꯕꯨ ꯀꯔꯤꯅꯣ ꯍꯥ? ꯏꯕꯥꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯔꯝꯃꯤ, ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ, ꯃꯥꯅ ꯈꯪꯂꯝꯃꯅꯤ, ꯃꯥꯅ ꯅꯪ ꯍꯪꯒꯣꯏꯔꯝꯃꯅꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯊꯃꯣꯏ ꯁꯣꯛꯄ ꯈꯣꯟꯖꯦꯜꯗ ꯃꯥꯗꯣ ꯉꯔꯥꯡꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ, ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯋꯥꯍꯩ ꯑꯝꯇ ꯍꯥꯏꯕ ꯉꯝꯈꯤꯗꯦ꯫
ꯃꯇꯝꯁꯨ ꯌꯥꯝꯅ ꯊꯦꯡꯉꯤ ꯑꯗꯨꯕꯨ ꯃꯥ ꯉꯁꯤꯗꯤ ꯂꯥꯛꯀꯅꯤ ꯊꯥꯖꯗ꯭ꯔꯦ ꯇꯥ ꯆꯤꯡꯈꯨ ꯆꯤꯡꯈꯨꯗꯤ ꯃꯥꯂꯦꯝ ꯉꯥꯟꯕꯤꯒꯤ ꯃꯑꯣꯡꯗ ꯎꯔꯒ ꯑꯣꯟꯊꯣꯛꯂꯒ ꯄꯦꯟꯅ ꯅꯣꯛꯆꯔꯤ ꯆꯤꯡꯈꯨꯗꯨ ꯅꯣꯛꯄ ꯂꯦꯞꯄꯒ ꯃꯥꯂꯦꯝ ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯑꯩ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯤ ꯅꯪꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯤ ꯇꯥꯔꯛꯂꯒ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯌꯨꯝꯗ ꯍꯟꯕ ꯉꯝꯂꯣꯏ ꯃꯥꯂꯦꯝ ꯇꯥ ꯆꯤꯡꯈꯨ ꯑꯩ ꯉꯁꯤꯗꯤ ꯇꯥ ꯄꯥꯃꯦꯜꯕꯨ ꯌꯥꯝ ꯋꯥꯔꯧ ꯃꯥ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯦ ꯃꯤꯅ ꯉꯥꯡꯅꯕ ꯈꯔ ꯇꯥꯔꯒ ꯄꯨꯛꯆꯦꯜ ꯊꯨꯅ ꯍꯣꯡꯉꯤ ꯃꯥ ꯑꯩꯅ ꯌꯥꯝ ꯋꯥꯔꯧꯋꯦ ꯉꯁꯤꯗꯤ ꯃꯥꯂꯦꯝ ꯉꯥꯟꯕꯤꯗꯨ ꯋꯥ ꯑꯝꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯄꯥꯃꯦꯜꯁꯨ ꯃꯥꯂꯦꯝ ꯉꯥꯟꯕꯤꯕꯨ ꯅꯨꯡꯁꯤꯖꯕꯅꯤꯅ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯁꯤ ꯑꯃꯇ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯌꯧꯒꯗꯕ ꯈꯨꯀꯥꯎ ꯈꯔꯗ ꯉꯥꯏꯔꯕ ꯃꯇꯝꯅꯤ ꯆꯤꯡꯈꯨꯅ ꯃꯥꯂꯦꯝ ꯉꯥꯟꯕꯤꯕꯨ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯆꯂꯥꯝꯕ ꯍꯣꯏꯗ ꯄꯨꯈꯤꯕꯗꯣ ꯁꯣꯝꯗ ꯄꯥꯃꯦꯜꯗꯨ ꯆꯤꯡꯈꯨꯅ ꯃꯥꯂꯦꯝ ꯉꯥꯟꯕꯤꯗꯨ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯒꯨꯝ ꯂꯥꯛꯀꯨꯝ ꯄꯨꯈꯤꯕꯗꯨ ꯎꯕꯗ ꯄꯥꯃꯦꯜꯗꯨ ꯊꯃꯣꯏ ꯍꯦꯟꯅ ꯁꯣꯛꯂꯩ ꯍꯤ ꯀꯞꯄꯩ ꯃꯥꯂꯦꯝ ꯅꯪ ꯆꯠꯈꯤꯅꯨ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯏꯇꯣꯝꯇ ꯍꯤꯡꯍꯧꯕꯗꯣ ꯌꯥꯝ ꯋꯥꯍꯧꯔꯅꯤ ꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯒꯨꯝꯂꯦ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯒꯨꯝ ꯋꯥꯔꯦ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯔꯦ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯊꯃꯣꯏꯁꯤꯗ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯥꯃꯦꯜꯗꯨ ꯀꯞꯂꯤꯉꯩ ꯄꯥꯃꯦꯜꯒꯤ ꯇꯨꯡꯗꯒꯤ ꯑꯍꯟ ꯆꯥꯎꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯄꯥꯃꯦꯜꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯇꯥꯅꯤꯡꯗꯦ ꯍꯩ ꯃꯤꯅ ꯅꯇꯨ ꯄꯨꯈ꯭ꯔꯒ ꯀꯞꯄꯒ ꯂꯩꯕ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯃꯈꯣꯡ ꯄꯥꯜꯂꯤꯃꯠꯇꯗ ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯤ ꯀꯀꯥꯏꯗꯅ ꯇꯥꯕꯗ ꯐꯨꯅꯤꯡꯕ ꯋꯥ ꯆꯠꯂꯨ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯆꯠꯂꯨ ꯀꯔꯤꯅꯣ ꯕꯥꯁꯦ ꯑꯩ ꯀꯥꯏꯗ ꯆꯠꯂꯣ ꯍꯥꯏꯅꯣ ꯍꯩ ꯅꯁꯥꯅ ꯊꯋꯥꯏ ꯌꯥꯎꯔꯤꯉꯩ ꯅꯨꯄꯤꯁꯦ ꯌꯥꯝ ꯊꯨꯅ ꯂꯧꯔꯨ ꯆꯠꯂꯨ ꯌꯥꯝ ꯊꯨꯅ ꯀꯗꯥꯏꯗꯩꯅꯣꯗ ꯕꯥꯁꯦ ꯀꯥꯏꯗ ꯄꯨꯔꯤꯅꯣꯁꯨ ꯈꯪꯗꯅ ꯀꯃꯥꯏꯅ ꯂꯧꯔꯨꯗꯣꯏꯅꯣ ꯑꯦꯔꯥ ꯒꯙꯥꯁꯤꯗꯤ ꯅꯪꯒꯤꯗꯨꯒꯤ ꯅꯔꯜꯗꯨꯅ ꯅꯨꯄꯤ ꯀꯣꯏꯕ ꯀꯥꯏꯅ ꯈꯣꯡꯄꯥꯛꯁꯤꯅ ꯅꯥꯌꯥꯡꯂꯤꯗꯨꯗ ꯉꯁꯤꯗꯤꯕ ꯄꯥꯃꯦꯜꯗꯨ ꯃꯈ꯭ꯋꯥꯡ ꯇꯦꯛꯇꯣꯛꯂꯒ ꯕꯥꯁꯤ ꯑꯩ ꯃꯥ ꯂꯧꯕ ꯆꯠꯂꯦ ꯕꯥꯁꯤ ꯑꯩ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯇꯥꯟꯅꯕ ꯆꯦꯜꯂꯦ ꯕꯥꯁꯤ ꯍꯦꯔꯥ ꯉꯁꯤꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯅ ꯍꯦꯛꯇ ꯊꯤꯔꯒꯦꯗ ꯍꯦ ꯕꯥꯖꯤꯒꯤ ꯁꯟꯊꯤ ꯆꯥꯗꯣꯏ ꯁꯔꯨꯛ ꯆꯤꯡꯈꯨꯕ ꯑꯣꯏꯅ ꯐꯨꯗꯠꯅꯔꯨꯒꯦꯗ ꯍꯧꯖꯤꯛ ꯆꯂꯥꯝꯕꯒꯤ ꯌꯨꯝꯗ ꯐꯨꯅꯔꯤꯕꯁꯤ ꯄꯥꯃꯦꯜꯒ ꯆꯤꯡꯈꯨꯒꯅꯤ ꯃꯥꯂꯦꯝ ꯉꯥꯟꯕꯤꯗꯤ ꯀꯤꯕꯅ ꯂꯣꯏꯔ ꯃꯥꯜꯂꯦ ꯆꯂꯥꯝꯕꯒꯤ ꯇꯨꯡꯗ ꯆꯂꯥꯝꯕꯗ ꯀꯟꯅ ꯏꯜꯂꯤ ꯇꯥ ꯆꯂꯥꯝꯕꯧ ꯅꯣꯏꯕꯨ ꯁꯤꯅꯕ ꯇꯥꯔꯦ ꯑꯁ ꯇꯥ ꯆꯂꯥꯝꯕꯧ ꯑꯝꯇ ꯈꯥꯝꯗꯣꯛꯑꯃꯤ ꯁꯤꯅꯕ ꯇꯥꯔꯦꯃꯤ ꯃꯣꯏꯁꯦ ꯑꯁ ꯑꯝꯇ ꯈꯥꯝꯗꯣꯛ ꯍꯥꯏꯕꯅꯦꯃꯤ ꯅꯪꯕꯨ ꯆꯂꯥꯝꯕꯅ ꯍꯩ ꯆꯪꯕ ꯉꯝꯃꯣꯏ ꯍꯥꯏꯕꯅꯦꯃꯤ ꯑꯉꯥꯎꯕꯤ ꯅꯪꯕꯨ ꯃꯣꯏ ꯑꯅꯤ ꯊꯤꯟꯗꯠꯅꯕꯒꯤ ꯃꯈꯣꯜꯁꯦ ꯌꯥꯝ ꯀꯤ ꯍꯥꯏꯕꯅꯦꯃꯤ ꯅꯪꯕꯨ ꯀꯔꯤꯅꯣ ꯇꯥ ꯆꯂꯥꯝꯕ ꯅꯌꯨꯝꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯑꯗꯤ ꯁꯤꯅꯕ ꯇꯥꯔꯦꯃꯤ ꯑꯩꯕꯣ ꯍꯩ ꯃꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯐꯨꯅꯖꯕꯅꯤ ꯂꯩꯀꯥꯏ ꯆꯪꯂꯛꯂꯒ ꯃꯔꯥꯏ ꯈꯥꯝꯗꯣꯛ ꯆꯠꯁꯅꯤ ꯁꯣꯝꯗ ꯄꯥꯃꯦꯜꯅ ꯆꯤꯡꯈꯨꯗ ꯀꯤꯟꯅ ꯊꯤꯜꯂꯤ ꯆꯤꯡꯈꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯩꯅꯥ ꯈꯥꯡꯉꯤ ꯆꯤꯡꯈꯨꯅ ꯄꯥꯃꯦꯜꯗ ꯀꯤꯟ ꯑꯃꯨꯛ ꯊꯤꯜꯂꯤ ꯄꯥꯃꯦꯜꯗꯨ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯂꯒ ꯆꯤꯡꯈꯨꯗ ꯏꯌꯥ ꯅꯥꯇꯣꯟꯗꯒ ꯈꯦꯠꯂꯤꯅꯦ ꯃꯥꯒꯤ ꯀꯤꯟꯁꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯀꯤꯟꯁꯤꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯏꯌꯥ ꯗꯤꯆꯨꯡ ꯈꯪꯕ꯭ꯔꯅ ꯆꯤꯡꯈꯨꯁꯨ ꯄꯥꯃꯦꯜꯒꯤ ꯀꯤꯟꯗꯨ ꯁꯣꯏꯕꯗꯒꯤ ꯃꯥꯒꯤ ꯌꯥꯃꯥꯡꯅ ꯉꯥꯛꯂꯨꯔ ꯃꯥꯜꯂꯦ ꯄꯥꯃꯦꯜꯗꯨ ꯀꯟꯅ ꯂꯥꯎꯔꯤ ꯆꯤꯡꯈꯨꯅ ꯈꯪꯕ꯭ꯔꯥ ꯌꯥ ꯃꯄꯥꯗꯨꯗ ꯂꯥꯝꯕ ꯀꯤꯟꯗꯨ ꯊꯤꯟꯈꯣꯗꯅ ꯃꯁꯤ ꯑꯩꯒꯤ ꯀꯤꯟꯁꯤꯅ ꯑꯃꯨꯛ ꯗꯤꯆꯨꯡ ꯄꯥꯃꯦꯜꯁꯨ ꯆꯤꯡꯈꯨꯒꯤ ꯀꯤꯟꯗꯨ ꯁꯠ ꯊꯩꯗꯣꯛꯂꯒ ꯑꯦꯔꯥ ꯃꯤꯒꯤ ꯅꯨꯄꯤ ꯍꯨꯔꯥꯟꯕ ꯅꯪ ꯉꯁꯤꯗꯤ ꯆꯣꯡꯁꯤꯜꯂꯒ ꯅꯈ꯭ꯔꯨꯏꯗꯣ ꯍꯦꯛꯇ ꯃꯤꯠꯂꯒꯦꯗ ꯌꯥ ꯄꯥꯃꯦꯜꯅ ꯆꯤꯡꯈꯨꯗꯨ ꯃꯀꯧꯔꯤ ꯀꯟꯅ ꯃꯦꯠꯂꯤ ꯆꯤꯡꯈꯨꯗꯨ ꯃꯈꯣꯡ ꯐꯤꯖꯤꯡ ꯀꯥꯎꯏ ꯑꯗꯨꯕꯨ ꯆꯤꯡꯈꯨꯗꯨ ꯇꯥꯟꯖꯥꯗꯨꯗ ꯋꯥꯈꯜ ꯑꯃꯈꯛ ꯂꯥꯛꯂꯛꯏ ꯑꯣ ꯃꯁꯤꯗꯤ ꯂꯩꯔꯥꯡꯇꯣꯟ ꯑꯩꯉꯣꯟꯗ ꯁꯥꯟꯅꯈꯤꯕ ꯈꯗ꯭ꯔꯛꯇꯣ ꯄꯥꯃꯦꯜꯗ ꯍꯦꯛꯇ ꯁꯥꯟꯅꯔꯒꯦ ꯆꯤꯡꯈꯨꯅ ꯄꯥꯃꯦꯜꯗ ꯏꯇꯥꯎ ꯅꯪꯒꯤ ꯅꯥꯀꯜꯗ ꯅꯨꯡꯗꯨꯝ ꯑꯃ ꯇꯥꯔꯤꯗꯣ ꯑꯗꯨꯒꯤ ꯅꯨꯡꯗꯨꯝꯗꯣ ꯑꯃꯨꯛꯇ ꯂꯥꯝꯕꯤꯔꯧꯕ ꯑꯩ ꯂꯥꯝꯕ ꯄꯥꯝꯖꯩ ꯄꯥꯃꯦꯜꯅ ꯑꯣ ꯁꯤꯒꯤ ꯅꯨꯡꯗꯨꯝꯁꯤ ꯅꯠꯇ꯭ꯔꯣ ꯁꯤꯁꯦ ꯄꯥꯏꯔꯣ ꯁꯤ ꯇꯥꯎ ꯃꯥꯂꯦꯝ ꯉꯥꯟꯕꯤꯅ ꯄꯥꯃꯦꯜꯗ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯍꯦ ꯁꯣꯏꯔꯦ ꯑꯗꯨꯗꯤ ꯑꯁ ꯌꯥꯝꯅ ꯄꯪꯕ ꯑꯁ ꯅꯪꯅꯕꯨ ꯑꯩꯒꯁꯦ ꯀꯟꯕ ꯑꯃꯨꯛ ꯂꯥꯛꯏꯅꯤꯅꯦ ꯈꯨꯄꯪꯁꯤꯒ ꯃꯥꯂꯦꯝ ꯉꯥꯟꯕꯤꯗꯨ ꯈꯥꯡꯆꯣꯡ ꯆꯣꯡꯁꯤꯜꯂꯒ ꯄꯥꯃꯦꯜꯅ ꯄꯥꯏꯔꯤꯕ ꯅꯨꯡꯗꯨꯝꯗꯨ ꯇꯞ ꯂꯥꯎꯅ ꯃꯨꯜꯂꯒ ꯆꯤꯡꯈꯨꯒꯤ ꯃꯀꯣꯛꯇ ꯀꯣꯛ ꯂꯥꯎꯅ ꯁꯨꯏ
ꯆꯤꯡꯈꯨꯗꯨ ꯏꯛ ꯍꯥꯏꯔꯒ ꯃꯔꯩꯗꯨ ꯂꯝꯃꯨꯛ ꯇꯤꯡꯊꯣꯛꯂꯒ ꯃꯃꯤꯠꯇꯨ ꯁꯥꯐꯨꯃꯨꯛ ꯂꯥꯎꯅ ꯄꯥꯡꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯂꯝꯕꯤꯗ ꯄꯥꯃꯦꯜꯅ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ꯫ ꯄꯥꯃꯦꯜꯅ ꯃꯥꯂꯦꯝꯉꯥꯟꯕꯤꯗ "ꯃꯥꯂꯦꯝ, ꯅꯨꯡꯁꯤ ꯍꯥꯟꯅ ꯍꯥꯏꯔꯒ ꯆꯦꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯕꯤ ꯑꯗꯨꯝ ꯆꯦꯜꯂꯁꯤꯔꯥ?" "ꯇꯥ ꯄꯥꯃꯦꯜ, ꯊꯨꯡꯕꯨ ꯊꯨꯡꯅꯔꯗꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ." ꯄꯥꯃꯦꯜꯗꯨ ꯋꯥ ꯃꯈꯥ ꯇꯥꯗꯦ꯫ ꯃꯥꯂꯦꯝꯒꯤ ꯃꯈꯨꯠꯇꯨ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯒ ꯃꯌꯨꯝꯂꯣꯝꯗ ꯃꯥꯂꯦꯝꯉꯥꯟꯕꯤꯕꯨ ꯆꯤꯡꯂꯒ ꯃꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯨꯡꯖꯥ ꯈꯔ ꯊꯦꯡꯊꯍꯧꯔꯕꯁꯨ ꯄꯥꯃꯦꯜꯅ ꯈꯨꯃꯟ ꯈꯝꯕꯒꯤ ꯃꯇꯧ ꯇꯝꯕ ꯑꯃꯨꯛ ꯇꯣꯛꯂꯒ ꯑꯉꯣꯝ ꯅꯣꯡꯕꯥꯜꯒꯤ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯇꯧ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯧꯔꯒ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯃꯥꯂꯦꯝꯉꯥꯟꯕꯤꯕꯨ ꯆꯤꯡꯈꯨꯗꯒꯤ ꯃꯨꯜꯂꯒ ꯃꯥꯂꯦꯝꯉꯥꯟꯕꯤꯕꯨ ꯄꯥꯃꯦꯜꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯉꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ꯫